मैम से दोमिसी इम्पैक्ट न्यूज़नी चेयोसी एजेंडा मनपुर केट्रीम प्रेमचान मैम नोचरी क्या ममांग चथरग लाप इंडोनगा पीस टोक थूब लाब अक्टोबर की तांग कुंथ्रा मथोई तारे अरोब वारोशन की साइन तौनरगा वारोशन लोनब वफम फोंग पाचे इंडिया की फोंग पाचे पाक सन फोंग्रे वारोशन पुरप मणिपुर अरुणाचल प्रदेश नागालैंड थंगनरीब तोान तोान स्टेट कदाई फाव सोप याब अखोई मणिपुर करी करी उरप याबगे जिदा मणिपुर की थरम मसे खनबीदमक इम्पैक्ट न्यूज़ की लिंचनबीसी इहान हममक्त हेक फंबीबी MPCC मणिपुर प्रदेश कांग्रेस कमिटी की जनरल सेक्रेटरी एडमिनिस्ट्रेशन अखोई ओजा हरीश्वर गोस्वामी अहमद ओजा बुतराम नौचरी मथंग लिंचनबीसीना मणिपुर नुटी चाही चुप लेपन फोंब पाचे सना लेबाक पाचे की एडिटर ओजा हेमंत कुमार निगमनी ओजा बुतराम नौचरी मथंग लिंचनबीसीना यूनाइटेड कमिटी मणिपुर की जनरल सेक्रेटरी ओजा अथौबनी ओजा बुतराम नौचरी अहम वहां ओजा अथौबद लाचगे 2015 की ऑगस्ट की तांग अहमद साइन तौनखिब फ्रेमवर्क एग्रीमेंट से मणिपुर की मियाम खोजन क्या चंखल लाख्रे अखोई मरक्ता है तारे मणिपुर की तोान तोान स्टेक होल्डर्सिंग गवर्नमेंट याउन उनब प्राइम मिनिस्टर हजूजिमक नागालैंड की गवर्नर इंटरलोक्यूटर RN रवि होम मिनिस्टर याउना वारोशन पोरमद स्टेक होल्डर्सिंग तानागनी वफम से तत्न हायरबनी हौजिक्सी ऑलमोस्ट नुमित 10 मुक्त गायरे मखोई वारोशन पुरकदबसे हौजिक फाउबगी अखोई मणिपुर की मरुइन तारे UCM चिंब तोान तोानब स्टेक होल्डर्सिंग से वारी साबगी मखोई उनरगा अखोई लेखाई ताना उनखिबगी पाउदी हौजिक लेते अमरोमद वारोशन पुरप नागा ऑटोनोमस काउंसिल पान नागा कल्चरल बॉडी है सेमगनी है सूब ओथोप याब वफम पाचे थेनरे यूसिंग मेकेट की अहम कई थम्बी इहान हनबद अखोइना ngarang प्रेस मीट तौजखिबसे मसी मपुंग कईगिनो हजिकी प्रेमचान हंगबीदिबा डिसेंबर की तांग 19 2017 फ्रेमवर्क ऑफ एग्रीमेंट 2015 दा तौग्र मतुंगदा मियामगी इहोमा लाव मतुंगदा अखोइगी मणिपुरदगी तोंगान तोंगानबा CSO सिंगी लुचिंगबसिंग यावरकांदा अखोइ UCM की लुचिंगबसिंगसु यावरकांदा डेलीगेशन टीम इंडिया की प्राइम मिनिस्टर उनखिबनी अदु उनब मतमसिदा 28 डिसेंबर दा इंडिया की प्राइम मिनिस्टर अखोइदा हाइरखिबा वासे कईनो हाइकांदा बिफोर कमिंग टू दी फाइनल सेटलमेंट फाइनल एग्रीमेंट मणिपुर की मियाम हाना सोइदना अखोइ तानरमगनी तानर मतुंगदा तौगनी अदुना कईमता नुसा थिगनु हाइबसे हाइरखिबने अदुबु हुजिक लाइबा पोती कईनो हाइकांदा हुजिक प्रेमचान हाइगिदुनी ngasi अक्टोबर की तांग अखोइगी कुन कनो यौरे अक्टोबर की तांग कुन यौरे देन मोइन हुजिक लोइसनगनी हाइसे 31 सिना मोइ अल्टीमेट मोइगी डेडलाइन नि सी मखादि फर्दर डिस्कशन तौरोय सिगी ममांगदा NSNIM नि यारदि एनी टाइम मोइ सोइ तौनो रेडी लेरे ना हाइरे सी RN रबिन हाइरबनि ऑफिशियल ओइना अदु तारगदि हुजि अखोइ खुत्त लेरिसि नुमि 13 नि दंगाइरे दैट मीन्स नुमि 13 नि सिगी मनुंगदा मखोइना मणिपुर की मियाम अमदि मणिपुर की गवर्नमेंट सी ऑफिशियली मोइना कौदना हाइब पोचिंग अदु पुथोंगनरकांदा तानरकनी हाइबगी चांस से अदुगी मतिक लो ओय अनो सिगी फिल्म से लांग मतमददी अखोइना अखोइदा फावरिबदि कइनो इंडिया की प्राइम मिनिस्टर ना ngang वासे मसी ngaktre हाइबने इंडिया की ख्वाइदगी चौरबा प्राइम मिनिस्टर ना ngang वासी इंडिया गवर्नमेंट ना तौरिबा थवोंगसिना मणिपुर मियामबु मिनम्बा मणिपुर मियाम दा मसीगी वासी ngakतबो एक तारगदी मखोइना ngangiबो करम करम वादना थाजगदनो करम वादना थाजरोइदनो हाइबसे मसीगी पेंदबा नुवाइतबमदि अखोइ UCM दा फावरगा लेरे अदुगी पेंदबदुना मरम ओइरकांदा हौजि मखोइना से मतम अमदा अखोइना 2001 दा अखोइना हौग्रिबा मियामगी यानिंगदबगी इहौसे करिगिनो हाइकांदा एक्सटेंशन ऑफ सीजफायर विदाउट टेरिटोरियल लिमिट मणिपुर की एनी जगह मधुगी लिमिट लेतना सीजफायर एक्सटेंड तौरकान NSNIM नबु लेब मफमसिदा इंडिया की आर्मी अमदि पुलिसिंग नोमै कामनादबा हाइबनेबा अदुगी मतमदुदा तसेंगना कशु थोइदोकपा एडमिनिस्ट्रेशन की करीगी अमगी टेरिटरी की अहोंग बंत लाकदबा नतेबा बट अदुगी सीजफायर एक्सटेंशन तौसलकपसिना मरम ओइरकांदा ngसाइगी अखोइना ngasi मक अखोइना कीरगा लेरिबा अखोइना यानिंगद्रिबा नागा ऑटोनोमस रीजन नम सेमकपा नत्रगा पान नागा कल्चरल बॉडी इमा लाकपा हाइबना चिंगबसिंगसे अदु सीजफायर एक्सटेंड तौसनग्र मतुंगदा हयेंग अदुगुम पोट अमदा
सोयदना कन्वर्ट तौरकनी हाइबगी एप्रिहेंशन दुननी मतमदुन मियामना हौग्रिबी इहौसे अदुबो ngasi सीज फायर एक्सटेंशन सु नते ngasi मियामना ओइरकनी हाइब फिबम दो मधु ngasi थबक ओइना अदु ओइना तौरनी ना हाइगलकपने सिगी पोसिदा मणिपुर मियामना तुमिन लेगनी हाइबसे मसी इंडिया गवर्नमेंट सुगन खलोइदौने अनुना मखोइना ngasi हुजि हाइरिबा आर्टिकल 371 ए सी नागालैंड की सी मणिपुर की नागा इनहिबिटेड एरिया सिंगदा एक्सटेंड तौननबा होनरगनी काना मोइना येंजलि का हाइबा वाहि सिंग यारकपा देन अखोई पान नागा कल्चरल बॉडी अमा सी यारकनी का हाइबा पान नागा कल्चरल बॉडी हिसिदा ऑलमोस्ट सिदा दुम का कंट्रोवर्शियल ओइरबनी ममदी मणिपुर द लेरिबा तोंगान तोंगान बा नागानी ना हाइरिबा ngasi हाइरिबा फुरुप सिंग असे मसिगा मेतई अमदी अतोप लेरिबा फुरुप सिंग सिगा लेनरिबा कल्चरल मागी एफिनिटीज अदुगा कल्चरल रिलेशनशिप कल्चरल बॉन्डिंग से मसी सेतोंनबा याव पोट नते अखोई अखोइना सिजनरिबा कस्टमरी एंड ट्रेडिशनल अखोइगी कनो सिंगसिदा एटायर्स एंड मागी अखोइगी फी सिंगसिदा टेक्सटाइल्स मयाम सिदा लोइना मयक से हक्तना यावनरगा लेरिबनी सि सेतोको याव पोट नते सिगुम्बा ओइरदबा यारोइदबा पोट से ngasiदी इंडिया गवर्नमेंट याहननबगी मोंगदा मेतई अमदी अतोप लेरिबा लेमिनरि फुरुप सिंग सिगी मागी कल्चरल बॉन्डिंग विद द सो कॉल्ड तोंगान तोंगान बा इथनिक कम्युनिटी मैम नागाने हाइरिबा सिंग सिगा अनि सेतोप यानी हाइबा ताबो मोइना तौरैबा पोट से मसिदी अखोगी मणिपुर मियाम सुया यारोय सिगी पोट अखोई थिंगागा थम्बनी हाइबने अदुना होजिक लाइबा पोटी कइनोगी ngsaigi अखोगी स्टेट गवर्नमेंट सिसु अजि अचौबा प्रॉब्लम ने मरमदि कइनो ngasi फौबदा होजि मखोइदा करिगुम मखलमतगी सिगी मतंगदा कम्युनिकेट तोरपो लेत्रे हारे देन नुमित 13 खतंग आइरे सिबौदा स्टेट गवर्नमेंट से कइम खंगदेना हारे सिचि अखोई चीफ मिनिस्टर ना हाइरबनी को सि हाइरे अखोई कइम खंगद्रे मणिपुर मियाम कइम खंगद्रे सिगी लेरिबा फिबम सिदा अखोई तानरमदना मखोइना सोनाकंदा नागालैंड हेक्ते यानरे हाइदना मखोइना पोट अमा तौसलक मतमदा मणिपुर मियामना तुमिना लेगद्रा हाइबसी मसी क्वेश्चनेबल ओय अदुना गवर्नमेंट ऑफ इंडिया दा अखोइना हुजि अखोइना मखोइदा अखोइना हाइगदा वादी कइनो हाइ कांदा अखोइगी फिरेप्ति कइनो हाइ कांदा करिगुम मखलमतगी मखोइगी एग्रीमेंट सिदा मणिपुर बु हेक चेनबा मणिपुर कंसर्न ओइबा एनी पोट अमा याव तारगदी मधु मणिपुर मियाम दा हाना ड्यू कंसल्टेशन अमा तौबिरमु मधु तौरकांदा येंमिनरकांदा मधुदा अपाम पांदो खंदोमिनरगा यामना फजबा स्मूथ अखोइगी केनोमा सोल्यूशन अमा पुरकना बोनाबदा अखोइसु मतेंग पांगे अदु नतदना मणिपुर मियामगु थवैददना अखोइ तोंगान तोंगान मी खरा पंकौदो कौरगा वारी खरा सारगा मणिपुर की मियामसु तानरे मणिपुर मिसिंग ओपिनियन लौरे कायना हेक्ता इंडिया गवर्नमेंट ना अखोइगी काय हाइतारे नमा पांजनबा ममिंग लौसनबा लाइमिंग लौसनबे टाइप तो पोचे सिदी यारोय यूसीएम गुम्बा लेरिबा तो सिविल सोसाइटी ऑर्गेनाइजेशन सिंग अमदी मणिपुर स्टेट गवर्नमेंट ना हाइबा पोसिंग असि मणिपुर की स्टेट असेंबली दगा पुथोक्तना मधुगी पोतु फजना डिस्कोर्स अमा तौरकांदा मखोइगी एग्रीमेंट याना यावनरिबा सिसुमा टर्म्स एंड कंडीशंस सेटलमेंट एग्रीमेंट सेटल पॉइंट्स मैम से मसी मणिपुर गवर्नमेंट की माइकैदगी अमदी मणिपुर मियाम की माइकैदगी स्वाई मतंग सिदी अखोइ यानिंगदबा कछु लेत्रे सिमदी यारे काना अदुंबगी मियाम की मैंडेट अमा या मियाम की मैंडेट अमा यावरगा तौबना ख्वाइ चुंगनी अदु नत्रगदी मणिपुर की टेरिटोरी की मनुंगदा एनी मोंग अमदा लांजलक सुया यारो हाबसे मसी अखोइगी अचेतु फिरेने याम नुंगाइचे हाबदि अखोइगी यूसीएम की ओनदि हौजे हौजिकमक अखोइगी ओइरकप याय हैन खनरिबा नागा ऑटोनोमस काउंसिल अमदि पान नागा कल्चरल बॉडी सिंग अखोइगी अरुणाचल प्रदेश नत्रगा मणिपुर दा सेमलक याबगो थोकप लेबा सि मणिपुर की ओनदि सुया यारो हाबा खमदुने अदुगा हाइरिबा वारोइसिन असि पोरकनी हैना तांग 19 गा माथोइद इलेक्शन खिबा सिना ममांगदा अखोइगी प्राइम मिनिस्टर यावना होम मिनिस्टर अमदि इंटरलोकुटर मसा ओइरिबा आरएन रवि ने पीखिबा थाजबा दु यामदा ngahak haki oina themnabagi dumlaba thawongni haibagi wafam aduni ai makhatana ozaiman tungwala sage oda ngasi se khoi ozagi paper da su yamna chauna hapi reta khoi nagagi firal amadi makha khoi mkhoi tungan ba constitution ama leibe yaroi लाख लेब तांग कुंथा माथोइदा वारोशन पुरानी नखोइ टिकर हेडलाइन ने चाउन हापिरे अदुगा अखोइ तुंगान बा हाइलाइट ओइना पॉइंट खरसु याम फजन हापिरे जना हाइबदि अखोइ की मरक छिदा मोइने फंगबे याबन कइनो मणिपुर ओरकपे याबन कइनो हाइबि पॉइंट खरा मसु पिरि अदा मसि लाक्सनिंगि बदि अखोइ की मसिगि वारोशन से यामना कुइने वरि सारागा लागा हौजिक केम खंगौदना यामना थुना सा लाउनाइता लेपसलकपा अदुसु यामना फोर्सफुल ओइबा मवोंगदा हाइबि तारे कोइने हेक येंगबदि मखोइना हाइरकलि वाइसिंग मरोइना आइना बिनगा हाइगिबा एनएशन आइएम याउद्रगसु वारोशन पुरकनिगुम्बा अदुगा सुगुम्बसिना मयामना सिंगना हलिदि यामना खुगी इशू सिगी यामना मेन ओइरिबा पोसक अमा याउद्रगसु मसि वारोशन पुरकनि हारमिना मणिपुर स्टेक होल्डर्स पामीबा मियामना पामीबा ngसागी
ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯑꯃ ꯁꯦꯝꯕ ꯀꯥꯏꯁꯦ ꯃꯁꯤ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯣꯠꯁꯦ ꯇꯥꯔꯣꯏꯗꯕꯒꯤ ꯃꯃꯤ ꯑꯃ ꯂꯥꯛꯄꯗꯧꯅꯁꯨ ꯇꯧꯕ ꯃꯁꯤ ꯃꯇꯥꯡ ꯀꯩ ꯊꯝꯕꯤꯅꯤꯡꯉꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯇꯥꯡ 38ꯗ ꯂꯣꯏꯅꯤ ꯍꯥꯏꯕꯁꯤꯗꯤ ꯉꯔꯥꯡ ꯈꯛꯇ ꯃꯇꯝ ꯅꯍꯥꯟ ꯈꯛꯇ ꯃꯇꯝ ꯂꯦꯞꯆꯕꯒꯤ ꯋꯥꯅꯤ ꯌꯥꯝ ꯁꯥꯡꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗꯒꯤ ꯂꯣꯏꯔꯒ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏ ꯁꯣꯏ ꯇꯧꯅꯒꯗꯕ ꯉꯥꯏꯔꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯂꯣꯏ ꯇꯥꯔꯕ ꯄꯣꯠ ꯑꯃꯅꯤ ꯂꯣꯏ ꯈꯪꯅꯔꯕ ꯄꯣꯠ ꯑꯃꯅꯤ ꯏꯅꯦꯁꯦꯟꯠ ꯑꯥꯏꯑꯦꯝꯒꯤ ꯋꯥꯔꯣꯏꯁꯤꯟꯁꯦ ꯑꯦꯅꯤ ꯇꯥꯏꯝ ꯄꯨꯔꯛꯄ ꯌꯥꯔꯦ ꯑꯁꯤ ꯌꯥꯔꯀꯥꯟꯗꯅꯦꯕ ꯂꯣꯏꯔꯀꯥꯟꯗꯅꯦꯕ ꯑꯥꯔ ꯑꯦꯟ ꯔꯕꯤꯁꯤ ꯏꯟꯇꯔꯂꯣꯀꯨꯇꯔ ꯑꯣꯏꯅ ꯒꯕꯔꯅꯔ ꯑꯣꯏꯅ ꯍꯥꯞꯄꯛꯏꯁꯦ ꯃꯥ ꯂꯣꯏꯈ꯭ꯔꯕꯅꯦꯕ ꯃꯗꯨꯗ ꯃꯁꯥꯅ ꯃꯥꯕꯨ ꯑꯣꯞꯄꯒꯤ ꯊꯧꯔꯝ ꯑꯃꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯅꯥꯒꯥꯒꯤ ꯏꯅꯦꯁꯦꯟꯠ ꯑꯥꯏꯑꯦꯝꯒꯤ ꯋꯥꯔꯣꯏꯁꯤꯟꯁꯦ ꯑꯁꯤ ꯄꯣꯔꯛꯄ ꯄꯥꯝꯃꯤ ꯑꯁꯤ ꯍꯥꯏꯈ꯭ꯔꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯣꯛꯇꯣꯕꯔ 38ꯁꯦ ꯂꯥꯁ ꯗꯦꯅꯦ ꯉꯁꯥꯏꯒꯤ ꯊꯥ 3ꯗꯨꯒꯤ ꯁꯤꯗ ꯇꯧꯔꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯌꯥꯝ ꯁꯦꯡꯅ ꯐꯣꯡꯅ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯒꯗꯣꯏꯁꯤ ꯃꯥꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯒꯦꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯐꯣꯡꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤꯀꯣ ꯃꯁꯤ ꯍꯤꯟꯗꯨꯒ ꯋꯥꯔꯤ ꯁꯥꯕꯗ ꯃꯥꯅ ꯍꯥꯏꯈꯤꯕ ꯄꯣꯏꯟꯠ ꯈꯤꯇꯪ ꯑꯩ ꯊꯝꯖꯒꯦꯕ ꯅꯥꯒꯥꯂꯦꯟꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯐ꯭ꯂꯦꯒ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯄꯤꯌꯨ ꯍꯥꯏꯕ ꯏꯁꯥꯛ ꯃꯣꯏꯕꯥꯒꯤ ꯗꯤꯃꯥꯟꯁꯤꯗꯤ ꯑꯣꯏꯊꯣꯛꯑꯣꯏ ꯄꯤꯔꯔꯣꯏ ꯍꯥꯏꯔꯦ ꯁꯤꯃ ꯅꯥꯈꯩ ꯁꯦꯡꯅ ꯍꯥꯏꯔꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩ ꯃꯔꯝꯗꯤ ꯖꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗ ꯃꯣꯏꯒꯤ ꯂꯩꯖꯔꯝꯕ ꯇꯣꯉꯥꯟꯕ ꯐ꯭ꯂꯦꯒ ꯑꯗꯨꯒ ꯑꯥꯔꯇꯤꯀꯜ 370 ꯂꯧꯊꯣꯛꯈꯤ 35A ꯂꯧꯊꯣꯛꯈꯤ ꯂꯧꯊꯣꯛꯀꯥꯟꯗ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯦ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯖꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯁꯤ ꯏꯟꯗꯤꯌꯥ ꯑꯣꯏꯔꯦꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯦꯕ ꯏꯟꯗꯤꯌꯥꯅ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯤꯁꯟꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯥꯔꯔꯣꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯈꯪꯈ꯭ꯔꯦꯕ ꯖꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗ ꯀꯧꯈꯥꯏꯕ ꯃꯇꯝꯗ ꯏꯅꯦꯁꯦꯟꯠ ꯑꯥꯏꯑꯦꯝꯒꯤ ꯃꯔꯨꯑꯣꯏꯕ ꯗꯤꯃꯥꯟ ꯑꯅꯤ ꯑꯃꯗꯤ ꯃꯣꯏ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯁꯤꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯕ ꯋꯥꯐꯝ ꯑꯃꯅꯦꯕ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯅ ꯉꯁꯥꯏꯒꯤ ꯊꯦꯡꯊꯔꯛꯄꯒꯤ ꯃꯔꯝꯁꯦ ꯃꯁꯤ ꯑꯇꯩꯅ ꯅꯠꯇꯦ ꯏꯅꯦꯁꯦꯟꯠ ꯑꯥꯏꯑꯦꯝꯅ ꯊꯦꯡꯊꯍꯟꯕꯅꯦꯅ ꯃꯥꯅ ꯃꯔꯥꯜ ꯌꯥꯝ ꯀꯟꯅ ꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯅ ꯋꯥꯔꯅꯤꯡ ꯑꯃꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯏ ꯅꯣꯡꯃꯩꯒꯤ ꯁꯤꯟꯗꯣꯟꯁꯤꯗ ꯑꯀꯛꯅꯕ ꯃꯇꯝ ꯊꯝꯗꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯗꯨꯈꯛ ꯐꯪꯅꯅꯕ ꯆꯪꯁꯤꯟꯕꯁꯦ ꯈꯣꯡꯖꯪꯗꯨꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯌꯥꯔꯣꯏ ꯁꯤꯅꯤ ꯃꯣꯏꯅ ꯍꯦꯛ ꯄꯥꯝꯕ ꯃꯌꯥꯝꯗꯨ ꯐꯪꯅꯕ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯆꯪꯁꯤꯟꯕ ꯈꯣꯡꯗꯨꯗꯤ ꯌꯥꯔꯣꯏ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯗꯤ ꯅꯣꯏꯁꯨ ꯋꯥꯈꯜ ꯇꯥꯎ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯗ ꯌꯥꯎ ꯍꯥꯏꯕ ꯋꯥꯔꯅꯤꯡ ꯑꯃ ꯄꯤꯔꯦꯕ ꯌꯥꯗ꯭ꯔꯒꯗꯤ ꯌꯥꯗꯕꯩ ꯊꯣꯛꯄ ꯇꯧꯅꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯅꯤꯡ ꯑꯃ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯍꯧꯖꯤꯛꯇꯤ ꯅꯥꯒꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯏꯅꯦꯁꯦꯟꯠ ꯑꯥꯏꯑꯦꯝꯒꯤ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨꯁꯦ ꯏꯅꯦꯁꯦꯟꯠ ꯑꯥꯏꯑꯦꯝ ꯈꯛꯇꯒꯤ ꯑꯣꯏꯗ꯭ꯔꯦꯕ ꯃꯥ ꯍꯥꯏꯁꯦ ꯑꯣꯏꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤꯁꯨ ꯌꯥꯎꯔꯦ ꯄꯨꯝꯅꯃꯛꯀꯤꯁꯨ ꯌꯥꯎꯔꯦ ꯑꯗꯨꯅ ꯄꯥꯟ ꯅꯥꯒꯥ ꯃꯌꯥꯝꯒꯤ ꯌꯥꯎꯔꯛꯑꯦ ꯑꯗꯨꯔꯒꯗꯤ ꯅꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯤꯌꯥꯝꯒꯤ ꯑꯌꯥꯕꯁꯨ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯅꯅꯤ ꯉꯁꯥꯏꯗ ꯄꯟꯕꯤꯔꯨꯗ ꯉꯁꯥꯏ ꯏꯅꯦꯁꯦꯟꯠ ꯑꯥꯏꯑꯦꯝ ꯌꯥꯎꯗ꯭ꯔꯒꯁꯨ ꯍꯥꯏꯐꯦꯠ ꯃꯥ ꯆꯥꯎꯔꯥꯛꯄ ꯑꯃ ꯄꯜꯂꯛꯏꯗꯣ ꯄꯣꯠꯁꯤ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯄꯜꯂꯛꯏꯅꯦꯕ ꯑꯗꯒꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯅꯦꯁꯦꯟꯠ ꯑꯥꯏꯑꯦꯝꯁꯤ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯃꯣꯏ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯦꯕ ꯊꯥꯖꯗꯦ ꯑꯣꯅꯔꯦꯕꯜ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯥꯏꯑꯦꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯦ ꯃꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯃꯣꯏꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯨ ꯆꯥꯏꯔꯕ ꯑꯩꯈꯣꯏ ꯀꯩꯅꯣꯗꯧꯅ ꯇꯦꯊꯔꯒ ꯊꯝꯕꯗꯧꯅ ꯃꯣꯏꯁꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯊꯃꯣꯏꯗꯗꯤ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯐꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯦꯅ ꯈꯜꯂꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯥꯔꯖꯔ ꯇꯧꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧ ꯃꯍꯥꯔꯥꯖ ꯕꯣꯙꯆꯟꯗ꯭ꯔꯁꯤ ꯁꯤꯂꯣꯡꯗ ꯔꯦꯗꯂꯦꯟꯗ ꯐꯖꯅ ꯇꯧꯔ ꯆꯥꯛ ꯄꯤꯖꯔꯒ ꯀꯔꯤꯝ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏꯅ ꯊꯣꯛꯍꯟꯗ꯭ꯔꯒ ꯁꯣꯏ ꯇꯧꯍꯟꯕꯗꯧꯅ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯁꯤꯗ ꯑꯩ ꯃꯣꯏ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏꯅ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯅꯔꯛꯏꯕ ꯁꯣꯔꯁ ꯃꯌꯥꯝꯗꯒꯤ ꯄꯟꯅꯔꯛꯏꯕ ꯃꯌꯥꯝ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯌꯥꯝ ꯄꯤꯔꯛꯄꯁꯤꯗ ꯃꯁꯤꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯎꯗꯕꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯣꯏ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯅꯦ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯅꯦ ꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣꯅꯣꯃꯤ ꯄꯤꯕ ꯍꯥꯏꯅ ꯑꯃ ꯌꯥꯎꯔꯤ ꯑꯁꯥꯝꯒꯤꯗꯤ ꯀꯩꯅꯣꯝ ꯂꯣꯟꯗꯥ ꯑꯃ ꯄꯟꯁꯤꯜꯂꯤ ꯃꯣꯏꯅ ꯀꯥꯎꯟꯁꯤꯜ ꯑꯃ ꯁꯦꯝꯕꯒꯤ ꯀꯥꯏꯅ ꯑꯃ ꯄꯟꯁꯤꯜꯂꯛꯏꯀꯣ ꯑꯗꯨꯗꯤ ꯑꯣꯇꯣꯅꯣꯃꯤ ꯄꯤꯕꯁꯤꯗ ꯃꯣꯏꯁꯤ ꯑꯩꯈꯣꯏ ꯑꯦꯖꯨꯀꯦꯇꯤভ ꯄꯥꯋꯔ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕ ꯑꯦꯖꯨꯀꯦꯇꯤভ ꯄꯥꯋꯔꯗꯨꯗꯤ ꯑꯩꯈꯣꯏꯗ ꯂꯣꯠꯂꯦꯕ ꯍꯧꯖꯤꯛ ꯑꯦꯖꯨꯀꯦꯇꯤভ ꯄꯥꯋꯔ ꯄꯤꯔꯒꯗꯤ ꯆꯞ ꯃꯥꯟꯅꯔꯦ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯃ ꯂꯩꯔꯦ ꯁꯤꯃꯗ ꯑꯩꯈꯣꯏ ꯌꯥꯃꯤꯟꯅꯒꯗꯕꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯊꯥꯗꯣꯔꯛꯏꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯁꯤꯗꯤ ꯉꯁꯥꯏ ꯑꯦꯖꯨꯀꯦꯇꯤভ ꯄꯥꯋꯔꯁꯤ ꯃꯣꯏꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯦꯕ ꯑꯦꯖꯨꯀꯦꯇꯤভ ꯄꯥꯋꯔ ꯄꯤꯕꯗꯤ ꯑꯗꯨꯃ ꯄꯤꯔꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯣꯏꯔꯦ ꯃꯅꯤꯄꯨꯔ ꯀꯥꯏꯔꯦ ꯑꯩꯈꯣꯏ ꯂꯧꯗꯣꯏꯁꯤ ꯁꯤꯃ ꯅꯝꯕꯔ 1 ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯑꯦꯖꯨꯀꯦꯇꯤভ ꯀꯥꯎꯟꯁꯤꯜ ꯀꯩꯅꯣꯒꯤ ꯑꯦꯖꯨꯀꯦꯇꯤꯚꯀꯤ ꯃꯥꯒꯤ ꯃꯅꯤꯡꯇꯕ ꯄꯥꯋꯔꯁꯦ ꯃꯁꯤ ꯕꯣꯗꯣ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯗꯗꯤ ꯄꯤꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯣꯗꯣꯁꯤꯡ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯊꯥꯛꯇ ꯗꯤꯃꯥꯟ ꯇꯧꯕ ꯍꯧꯔꯛꯏꯁꯤꯅꯦꯕ ꯗꯤꯃꯥꯟ ꯇꯧꯔꯛꯄꯁꯦ ꯍꯧꯖꯤꯛꯇꯤ ꯐꯪꯗꯕ ꯌꯥꯏ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯃꯁꯤꯁꯨ ꯑꯊꯨꯕꯗ ꯈꯟꯅꯔꯛꯈꯤꯅꯦꯅ ꯑꯩ ꯂꯧꯋꯦꯕ ꯀꯔꯤꯝꯇ ꯗꯤꯃꯥꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯕꯣꯗꯣꯂꯦꯟꯁꯤ ꯄꯤꯊꯣꯛꯑꯦ ꯕꯣꯗꯣꯂꯦꯟ ꯄꯤꯔꯒ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯁꯦꯝꯖꯤꯜꯂꯛꯏꯅ ꯑꯀꯣꯟꯕꯗ ꯏꯁꯇꯦꯠ ꯑꯣꯟꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯁꯤꯁꯨ ꯑꯩꯈꯣꯏ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯦꯕ ꯃꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ
mayamna haidar ko civil society organization sing na wajai laure si pan naga body hai bane pan naga body si apun ban naga ki body ha anati pan naga body si koi hana dagi hona koi ever oi la amne adu hoji kitang thaidore culture thaidora kanda only karai dona kanda sai cultural hai bane cultural da lai siju sa mane cultural sida siju asagi executive power pishalaba paisa si moi kano si thadani haragadi yadre kari oya khoi adudi akhoi gi ngasai hainai duni akhoi gi kano gi manipur gi culture hai se manipur se kamai gi asagi tangkul sin naw sing yawi mau maram yawi sei da lai sini mau mayam la kathel kar sini akhoi gi nuksi ba thamoi gi mari le nei ne ba se migi akhoina are akhoina lai harau bada den akhoina su migi culture gi sab jagoi mayam lai akoi gi chanabi mayam mo su ngak nari ni singba mari le nei ne ba manipur hai kanda to khai ba ma leti naga kani khoi gi tangkul hayam leti amai leti manipur apun bane si mai magi phurup mayam gi phajaba magi lei mayam ma loi le nei yak ne ba mai culture masa mayam le sigi apun baduna manipur ori ne ba aduni sina khoi hai aduna mana nga sagi sida hari ba port se masida pan naga cultural body na ma laktar gadi body is bog yadi ade akhoi manipur no moi wale aduga ngasagi naga asiga naga cultural asiga akhoi sida leba tangkul gi culture duga mi gi kano gi asuna kanda au gi leiriba adagi den angami gi leiriba culture duga di mana yan lo aponte ba saksai u thok mana da leiri pora mane ba akhoi gadi mana je ba akhoi gi luhong ba da scenery ba akhoi leirum phi je kana gi phi no khoi ne khangdo hi yeng na se ba khoi se akhoi si amarom da haro gadi akhoi si naga ni ne akhoi si naga ni khangda ba ni ne tangkul gi dana adugi akhoi leirum se tangkul dana luiram ko ya texture je mathanga on to aduga mai tei ga na tholei ba ming se kana tholei no tangkul na tholei ming ne ba mai tei mai ure ga na hainari sing je si ne ba adugi masal manao e bagi nungsi da mari do kana gum ba kharna thadan na bu honna pada india ga mena mateng panghan ba yaro e madu ni khoi ai je madu yaro e ba moina akhoi gi kana gum ba kangbu se ngasagi miyam dudi nongmoi chindon da pure moina nongmoi chindon da pure pura sala kanda ngasagi nongmoi chindon da puri ba kangbu duna hai ba hakta moina tane har gadi akhoi democracy na hai ka ya tha lege sini akhoi india ni akhoi india gi mang dale ba democracy ni akhoi apam ba hai bi ai aning ba ga do bi ai na hai se kai no sini akhoi gi nungai ba do kai char democracy gi maw do manipur gi miyam da phangdori ba pora mala ai matang sidani aina manipur government ina haning mamtang le akhoi government su thona phabiro matam yamaktre numit 38 da ngai ko 38 sida mong sumadi government se dum sang chitoi ni ko mong sumda de ten doi ni ko seida sigi political party punma ki thodang yam song na de seida to khai ba ming yeng ganu bjp haibam leganu congress haibam leganu cpi haibam leganu sidadi pulap si isu pulap thengna se anna ai ngasi ne khangde hayeng ne khangde yam thengwala bani ko masigi se political party pumbagi meeting ma tor khanabiyo sumain tok tar de kamai tok de gena adagidi manipur government su ada si ma tharaga sigi warusan prokoto si kaino khoida mangjong na khang dagadi yaro ayo tangai phadagadi ai adu khangaloi haragadi nongni matam piraga khoi pham tharuk sargen habiyo pham tharuk sarge habiro akhoi sengna eta miyang wa thengna jarge ba khoi miyang wa thengna ba thodang lomina se aduna phabrai na di khale aduna government na political party singoi ba mi pham ma thona kobiyo hayeng kobi gera matam di thengam ni ko adu khanabiyo maduda yaudaba yaponte congress yaudaba yaponte atai ato participate yaudaba yaponte atai yaudaba yaponte maramdi leipaki be isu neba sigi susida tongan na thengna ba yaroi ba congress na tongan lawba yaroi cpi na tongan lawba yaroi atai mayam party masa mayam jin tongan na lawba yaroi ba apun ba kholaw ma khoi chamina je ba aduga siga su loina na civil society organization mayam su kawr ka concern beraga khoi ka dau sige na tanabiyo aduga afa phol por kanena I aham goin thamse yam nungai je badi hojik orle phim masida manipur lengang na yam chawu thodang am lawba ki tangai phade maru oina leiriba tungan ba political parties sing aduga stakeholder oiriba tungan ba CEO so sing asi kobiraga apun bagi mifam pangthoga center khangan be tangai phadaba leire haibadi marak khida koi impact news phangma pawi matung ina di ngasi asi koi gi sarkar pairiba ngak pairiba party sing yoiba mifam ma phamlaba matung da koi gi haiba mifam masida koi gi hojik fawi ina di hojik lakadoriba indonaga peace talk asigi matang da waroshin prokna bagi karigumba koi gi wahai amata wafam amata center ri khangalak pa leite hairi loina karigumba waroshin asi tang kunthra ma thoida prok lagani haina phonarliba pauche sing khoi pausing asida yumpham oiraga athuba matamda khoi chief minister yauna delhi da chatlaga luchingba singda khoi framework agreement da yauri basi kari no sign tawdringai da agreement adu yauri basi adu khangal na bagi damakta tu maina khoi chatkada khongchang amadi leire habigi pautari ai makhata na ha churla sake just khoi
ngasi ngasagi khoi chief minister hoina phamkhiba mifam chief minister mai tangba lor phamkhiba mifam sida moi makhu maruina makoina hari basim khoi jum ta khangdi si matangda warishin porping matangda masi khoi inform ta kumta laite chief minister luchinga khoi delhi chatlaga hari ba agreement asi kari kari yauri haibadu khangan biu aduga sign torom daise masida khoi miyam khangan biu hairu gani haiba yopam madi lai khoi gi sumaina nik nik lawro matam khaktada कोई सुमाइना सुगुम्बा वाम लाकपा ममांगदा कोई UCM ना हाइबतारे मणिपुर लरिबा MLA हुमफुमक्ता मणिपुर सुमाइना कोई ऑटोनोमस सेमना चिंगबा तोंगान तोंगान बा खुदोंग चादा थोकपा याबा कोई वफम मा लाकदोरे मसिदा MLA सिंग करी करी फिरेप लैगे हाइन हंगम मतमदा कांग्रेस के सु MLA कुनमक पाकोमदा पिरखिदबनी लेंगा किसु पिरखिदबनी अदो होजिक सुमाइना याम निक निक लावरबा निमित तागानी खंगारे मतमसिदा सुमाइना का लाकपा सी मतंगना कई थमिनिंगे दुगा कांग्रेस की होना लेरिबस स्टेन से कई नो ngасagi नागा ऑटोनोमस काउंसिल अमदी पान नागा कल्चर बॉडी सी मतंगदा कांग्रेस की स्टेन दुगा हाबियो कांग्रेस की स्टेन सी हुजिक याम ngaliंगैदगी होना आमामांगदगी होना याम क्लियर होइना ले कांग्रेस ना लिट तव सरकार मा चै 35 कुन पान मतमदा असोई सोइदा तै हिरमदा लेरमबदी याय अदु मणिपुर की इंटीग्रिटी गी मतंगदा टेरिटोरियल ओइसनु एडमिनिस्ट्रेटिव ओइसनु फाइनेंशियल ओइसनु सोशियो कल्चरल ओइसनु मणिपुर की इंटीग्रिटी मतंगददी यामना मसिगी स्टेन जे क्लियर ओइना लौदुना लाई हाइबसी 6 मे 2020 दा अखोइगी हाइरिबा ngसागी मिस्टर मुइबा सिना मणिपुर चंगकनी हाइब तो मतम सेदा सोमदना टेरिटोरी विदाउट टेरिटोरियल लिमिट्स तो मणिपुर ददी लेते अदो मादी मणिपुर ददी मादी अते अते केस मैम द चेनब खोनब मैम लेबनिना मणिपुर दी चंगब यारोय हदना याम कनबा अदुगुम्बा अखोई स्टेन नम लौदुना थेंगनगिबा लेबाक मियामना खंगी अदुगी मतुंगदसु अखोई लेरिबा MPCC ना अखोई इसांग सिना हाइदारे अखोई मेमोरेंडम कया कया अखोई मरी लेनबा इंडिया के होम मिनिस्टर प्राइम मिनिस्टर प्रेसिडेंट चिंगबदा नवंबर की तांग 2017 अदुगा मे की तांग 2018 दा अखोई यामना कनबा कांग्रेस की यामना चौबा डेलीगेट अमा चटलगा लोइनमक यावबा मकोक्तगी अखोई CLP लीडर दगी ऑनरेबल प्रेसिडेंट दगी ऑनरेबल CLP लीडर दगी खुदिमक यावबा ऑनरेबल MLA सिंग यावना चटलगा दिल्ली दा था अमगी मया लेदना अखोई मदुगी धरना फमदना तौयाबा कया अमा तौकिबसु लेख्रे अदुगा अखोइना हुजिफोबदा पिसनगिबा मेमोरेंडम दुगी स्टेन से ngasi होंद्री आई कोट तौरगा मतियम तंग पाजरके One fact is reaffirmed and made categorically clear that the threat to the integrity of Manipur, territorial, administrative, financial, cultural, and political can never be tolerated under any design of settlement. Manipur should remain Manipur as it is today. Haibase ngasi bokta khoi amuka nari pham tauri si gumba state na mai khoi mamang dagi loduna lakpana हुजी की टाइमिंग सिदा मत्स्लिंगिंग तौदना BJP कांग्रेस अदु अदा हाइबगी मतम दु नटे विसे खोइसु खंगी अदु ममांगदा BJP न हेक मानबा मखोइ न हेक तोरपगा थेगांग कया कया दा मणिपुर की टेरिटोरियल इंटीग्रिटी अमसुंग अते अते इंटीग्रिटी गा मरि लेनबदा अदुमक अखोइगी करि हाइदारे मिथिंग गाइ सा सा दोन लाकै पोचिदी हुजी अमुक थमुदसु मदुगी मतम दु नते मदुदा चंगसन अमसुंग नैनबा विसे प्रजा सिंगसु तानिंगदा पोट ओइदे होजे होजेक्ति लैरिबा फियम सिदा अखोइना करि तौगदगे हाइबा पोट तुनि हाइजरिबा अखोइगी लैरिबा हुजिकी स्टेन मणिपुर की केनो तौरिबा फियम सिदा अखोइ कांग्रेस पार्टी न मुन्ना खंगी मणिपुर से मसे थुगाइबा या पोट ओइदे ngасai ताकपिगिबा समी काउंसिल अदुगा अते अते सोशियो कल्चरल बॉडी न चिंबगी मतंगदा अखोइगी मर्जर एग्रीमेंट हाइरी हैबा मणिपुर की निंगथौसे आई अमका मति अम कोट तौजगे मणिपुर की निंगथौसी राइट्स privileges dignities titles authority over religious observances customs usages rites and ceremonies and institution in charge of the same in the state aidana मणिपुर की निंगथौना मर्जर एग्रीमेंट तो मतमदा अखोई ngасagi sami council gi kari gi cultural body gi pot changhelakpase sunga yadaba amadi sidaida dum leire basi MPCC na su khangi miyam na su khangi adon haire pot si leibana karigumba hairiba merger agreement ta leigiba 21 September 1949 na togiba merger agreement sida leigi pot che thugai ko targadi merger agreement se null and void to view haidana akoi manipur gi praja miyam na amasung
ꯑꯩ ꯏꯁꯥꯃꯛꯀꯤ ꯃꯣꯠ ꯑꯣꯏꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯍꯥꯏꯐꯝ ꯊꯣꯛꯏ ꯊꯝꯐꯝ ꯊꯣꯛꯏ ꯃꯔꯖꯔꯁꯦ ꯆꯠꯅꯗ꯭ꯔꯦꯅ ꯂꯧꯊꯣꯛꯐꯝ ꯊꯣꯛꯑꯦꯅ ꯑꯗꯨ ꯈꯜꯂꯤ ꯉꯁꯥꯏꯒꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯨꯒꯥꯏꯔꯛꯑꯒꯗꯤ ꯕꯤꯖꯦꯄꯤꯅ ꯍꯧꯖꯤꯛ ꯂꯧꯔꯛꯏꯕ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯒꯃꯦꯟꯅ ꯂꯧꯔꯛꯏꯕ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯃꯁꯤꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯁꯥꯏꯟ ꯇꯧꯅꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯈꯪꯍꯟꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯨꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯥꯝ ꯐꯕ ꯁ꯭ꯇꯦꯞꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃꯁꯨꯡ ꯑꯦꯅꯤ ꯃꯥꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯁꯣꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯉꯁꯤꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤꯡꯗ ꯑꯩ ꯑꯗꯨꯝ ꯎꯈꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯑꯃꯁꯨꯡ ꯑꯄꯨꯟꯕ ꯁꯛꯇꯝ ꯅꯣꯠ ꯑꯣꯟꯂꯤ ꯉꯝꯈꯩ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯑꯁꯨꯛ ꯁꯥꯡꯕ ꯄꯣꯠ ꯑꯁꯨꯛꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯨꯏꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯥꯗ ꯄꯥꯜꯂꯤꯕꯁꯨ ꯕꯤꯖꯦꯄꯤ ꯁꯔꯀꯥꯔꯅꯤ ꯃꯅꯤꯄꯨꯔꯗꯁꯨ ꯕꯤꯖꯦꯄꯤ ꯁꯔꯀꯥꯔꯅꯤ ꯃꯁꯤ ꯄꯣꯠ ꯈꯪꯕ ꯉꯝꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝꯒꯤ ꯋꯥꯍꯩꯗꯣ ꯊꯥꯏꯅ ꯌꯥꯝꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯅꯤꯡꯁꯤꯡꯕꯗ ꯑꯩꯈꯣꯏ ꯍꯤ ꯇꯣꯡꯉꯒ ꯆꯠꯄꯗ ꯉꯁꯥꯏꯒꯤ ꯀꯪꯀ꯭ꯔꯗꯨ ꯑꯩꯈꯣꯏ ꯀꯔꯤ ꯀꯪꯀ꯭ꯔꯗꯨ ꯀꯩꯅꯣꯝ ꯍꯩꯗꯩ ꯇꯥꯈꯤꯕꯗꯣ ꯑꯊꯦꯟꯕꯗ ꯈꯨꯟꯁꯤ ꯅꯠꯇ꯭ꯔꯒ ꯊꯥꯗꯔꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯨ ꯍꯥꯏꯕ ꯐꯤꯕꯝꯗꯣ ꯍꯣꯔꯦꯟ ꯁꯥꯏꯟ ꯇꯧꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯅꯨꯃꯤꯠ 10ꯅꯤꯗ ꯉꯥꯏꯁꯜꯂꯛꯑꯀꯥꯟꯁꯤꯗ ꯁꯥꯏꯟ ꯇꯧꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯍꯧꯖꯤꯛ ꯁꯥꯏꯟ ꯇꯧꯔꯝꯗꯥꯏꯗ ꯇꯥꯛꯑꯝꯃꯣꯏꯁꯦ ꯁꯥꯏꯟ ꯇꯧꯔꯝꯗꯥꯏꯗ ꯇꯥꯛꯑꯝꯃꯨ ꯁꯥꯏꯟ ꯇꯧꯔꯝꯗꯥꯏ ꯍꯥꯏꯔꯝꯃꯦ ꯁꯥꯏꯟ ꯇꯧꯔꯦ ꯇꯥꯛꯑꯦꯅ ꯍꯥꯏꯔꯒ ꯀꯣ ꯂꯣꯏꯁꯤꯟꯕ ꯄꯣꯠ ꯁꯤꯃ ꯑꯩ ꯃꯁꯤ ꯈꯤꯇꯪ ꯊꯦꯡꯃꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩ ꯄꯣꯏꯟꯠ ꯑꯃꯇꯒ UCMꯅ ꯃꯅꯤꯄꯨꯔꯒꯤ MLA ꯍꯨꯝꯐꯨꯃꯛꯇ ꯐꯤꯔꯦꯞ ꯍꯥꯏꯕꯤꯌꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯡꯒ꯭ꯔꯦꯁꯁꯤꯁꯨ MLA ꯍꯧꯖꯤꯛ 10 ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯒꯤ ꯔꯦꯁꯄꯣꯟꯁ ꯑꯝꯇ ꯂꯥꯛꯇꯕꯁꯤꯒꯤ ꯃꯔꯝꯁꯤꯗꯤ ꯑꯩ ꯑꯗꯨꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯣꯏꯟꯠ ꯑꯃꯈꯛꯇꯒ ꯑꯩ ꯊꯝꯖꯍꯧꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯦꯟ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗꯩꯗ ꯕꯤꯖꯦꯄꯤꯅ ꯂꯤꯗ ꯇꯧꯕ ꯁꯔꯀꯥꯔꯁꯤꯗ ꯑꯄꯤꯜ ꯇꯧꯅꯤꯡꯕ ꯑꯃ ꯂꯩ ꯁꯥꯃꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯇꯥꯡꯕꯨ ꯑꯣꯏꯔꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯃꯇꯥꯡꯕꯨ ꯑꯣꯏꯔꯦ ꯀꯔꯤ ꯃꯇꯥꯡꯕꯨ ꯑꯣꯏꯔꯦ ꯇꯧꯀꯥꯟꯁꯤꯗꯩꯗ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯟꯁꯤ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯂꯧꯍꯟꯅꯤꯡꯉꯦꯕ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯃꯁꯨꯡ ꯑꯇꯩ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯁꯨꯡꯁꯣꯛ ꯁꯣꯛꯑꯣꯏ ꯍꯥꯏꯕꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯅꯦꯠꯇꯒ ꯊꯥꯅꯔꯛꯄꯗ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯒ ꯏꯟꯁꯤꯜꯂꯒ ꯊꯥꯍꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯁꯤꯗ ꯗ꯭ꯔꯥꯐ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯣꯐ ꯅꯥꯒꯥ ꯑꯦꯀꯣꯔꯗ ꯀꯥꯏꯅ ꯌꯥꯝꯅ ꯔꯤꯂꯥꯏꯕꯜꯗꯤ ꯑꯣꯏꯗꯕ ꯑꯗꯨꯒ ꯄꯣꯠ ꯑꯃꯒ ꯊꯥꯒꯠꯂꯛꯄꯁꯤꯗꯩꯗ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥ ꯇꯥꯕ ꯁ꯭ꯇꯦꯠ ꯗꯤꯁꯇ꯭ꯔꯤꯛ 8ꯇ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯩꯅꯣ ꯁꯦꯝꯕꯒꯤ ꯈꯣꯠꯄꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯎꯔꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃꯨꯛꯇꯤ ꯀꯟꯐꯥꯔꯝ ꯅꯠꯇꯦ ꯁꯨꯝ ꯁ꯭ꯄꯦꯀꯨꯂꯦꯁꯟ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯇꯞꯇꯥꯒꯤ ꯁꯒꯣꯜ ꯃꯈꯣꯡ ꯄꯥꯏꯔ ꯌꯦꯡꯕꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯥꯖꯤꯜꯂꯒ ꯃꯤꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯌꯦꯡꯁꯤ ꯁꯨꯃꯥꯏꯅ ꯊꯥꯖꯤꯜꯂꯒ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯌꯦꯡꯁꯤꯅ ꯌꯦꯡꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯣꯏ ꯑꯃꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯁꯤꯒꯨꯝꯕ ꯃꯇꯥꯡ ꯂꯥꯛꯀꯥꯟꯗ ꯗꯤꯕꯦꯂꯞꯃꯦꯟꯠꯗ ꯄꯩꯁꯥ ꯊꯥꯗꯕꯕꯨ ꯀꯩ ꯀꯥꯏꯒꯦ ꯀꯥꯏꯅ ꯍꯦꯛ ꯁꯟꯗꯣꯛꯄꯤꯔꯛꯄ ꯄ꯭ꯔꯃꯥꯟꯅꯤꯀꯣ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯅ ꯊꯥꯗꯔꯛꯄ ꯃꯅꯤꯄꯨꯔꯒꯤ ꯑꯐꯕ ꯅꯠꯇ꯭ꯔꯦꯅꯦ ꯀꯥꯏꯅ ꯂꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯒꯃꯦꯟꯠ ꯄꯥꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯅꯛꯅꯕꯁꯤꯡꯗ ꯀꯔꯤꯗ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯅꯕ ꯁꯟꯗꯣꯛꯄꯤꯔꯛꯄꯁꯦ ꯃꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯁꯟꯗꯣꯛꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯑꯣꯜꯋꯦꯁ ꯔꯦꯗꯤ ꯂꯩꯌꯦꯕ ꯇꯧꯔꯤ ꯄꯣꯠꯄꯨ ꯂꯥꯟꯅ ꯄꯨꯅꯕ ꯍꯣꯠꯅꯔꯛꯄ ꯉꯁꯥꯏ ꯄꯣꯠꯁꯦ ꯗꯤꯁꯤꯖꯟꯁꯦ ꯂꯧꯀꯥꯟꯗ ꯃꯌꯥꯝꯁꯦ ꯐꯝ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯦꯠ ꯑꯦꯅꯤ ꯀꯣꯁ ꯌꯥꯔꯣꯏꯕ ꯁ꯭ꯇꯦꯟꯁꯦ ꯀꯪꯒ꯭ꯔꯦꯁꯀꯤ MPCCꯒꯤ ꯁ꯭ꯇꯦꯟꯁꯦ ꯃꯁꯤꯗꯩꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯣꯏꯗꯤ ꯀꯥꯏꯗꯦꯅꯦ ꯑꯩꯈꯣꯏꯗꯤ ꯀꯥꯏꯅ ꯍꯦꯛ ꯁꯣꯏ ꯇꯧ ꯀꯥꯡꯕꯨ ꯑꯃ ꯌꯥꯎꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯦ ꯍꯦꯛ ꯌꯥꯅꯔꯛꯇ꯭ꯔꯤꯁꯦ ꯃꯃꯥꯡꯗꯁꯨ ꯆꯪꯁꯤꯟꯃꯤꯟꯅꯔꯨꯔꯒ ꯃꯈꯣꯏꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯅꯥꯀꯜꯂꯝꯗ ꯄꯨꯅꯕ ꯍꯣꯠꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅꯗꯤ ꯂꯦꯡꯗꯅ ꯉꯁꯥꯏ ꯀꯩꯅꯣꯒꯤ ꯃꯇꯥꯡꯁꯦ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯇꯕꯒꯤ ꯃꯇꯥꯡꯁꯦ MLA ꯁꯤꯡꯅ ꯃꯁꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ MLA ꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯑꯄꯤꯜ ꯇꯧꯔꯛꯄꯁꯦ ꯑꯩꯁꯨ ꯉꯍꯥꯟ ꯃꯤꯇꯤꯡꯗꯨ ꯑꯩ ꯌꯥꯎꯖꯩ ꯃꯃꯥꯡꯒꯤꯗ ꯌꯥꯝꯅ ꯀꯨꯏꯕ ꯀꯩꯅꯣ ꯅꯠꯇ꯭ꯔꯤ ꯍꯥꯏꯖꯔꯤꯕ ꯍꯥꯟꯅ ꯃꯃꯥꯡꯒꯤꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯍꯟꯗꯛ ꯂꯝꯖꯥꯟꯕ ꯁꯪꯂꯦꯟꯗ ꯐꯝꯕ ꯃꯤꯇꯤꯡꯗꯨꯗꯁꯨ ꯑꯩ ꯌꯥꯎꯖꯩꯌꯦꯕ ꯁꯤꯒꯤ MLA ꯁꯤꯡꯅ ꯁꯤꯒꯤ ꯑꯄꯤꯜ ꯇꯧꯕꯒꯤ ꯋꯥꯐꯝꯁꯦ ꯃꯁꯤ ꯑꯩ ꯀꯟꯚꯦ ꯇꯧꯖꯈ꯭ꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅ ꯌꯥꯝ ꯊꯨꯅ ꯋꯥꯔꯦꯞꯁꯤ ꯂꯧꯔꯛꯑꯒꯅꯤ ꯍꯥꯏꯕ ꯑꯩ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯧꯗꯅ ꯀꯪꯒ꯭ꯔꯦꯁ ꯂꯤꯗ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯜꯂꯤꯉꯩꯗ ꯑꯩꯈꯣꯏ ꯀꯦꯕꯤꯅꯦꯠꯇ ꯑꯗꯨꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯑꯗꯨꯝ ꯂꯧꯗꯅ ꯀꯪꯒ꯭ꯔꯦꯁꯀꯤ MLA ꯃꯌꯥꯝ ꯑꯃꯁꯨꯡ ꯆꯠꯃꯤꯟꯅꯕ MLA ꯃꯌꯥꯝ ꯑꯗꯨꯝ ꯂꯧꯗꯅ ꯂꯥꯛꯇꯨꯅ ꯂꯩꯈ꯭रे ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯁꯤꯒꯤ ꯁ꯭ꯇꯦꯟꯁꯦ ꯑꯊꯨꯕꯗ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯇꯦꯟꯁꯦ ꯂꯧꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅꯁꯨ ꯂꯧꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ UCMꯅ ꯈꯪꯍꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯞꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯆꯦꯠꯁꯤꯟꯍꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯪꯕꯤꯔꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯑꯗꯨꯒ ꯉꯁꯤꯃꯛ ꯁꯔꯀꯥꯔꯗ ꯌꯥꯎꯔꯤꯕ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯒ ꯂꯧꯈꯤꯕ ꯐꯤꯔꯦꯞꯁꯤꯡ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯥꯒꯥ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯑꯃꯗꯤ ꯄꯥꯟ ꯅꯥꯒꯥ ꯀꯜꯆꯔꯦꯜ ꯕꯣꯗꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯁ꯭ꯇꯦꯟ ꯂꯩ ꯀꯔꯤ ꯃꯣꯠ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯪꯖꯅꯕꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯂꯧꯕ ꯑꯣꯏꯅ ꯃꯈꯣꯏꯁꯨ ꯉꯁꯤ ꯈꯟꯅꯕꯁꯤ ꯀꯧꯖꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯀꯟꯐꯔꯃꯦꯁꯟꯁꯤ ꯄꯤꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯎꯕ ꯉꯝꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯅ ꯁꯦꯝꯗꯣꯛꯆꯒꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡ ꯌꯥꯝ ꯊꯝꯖꯔꯒꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ
ꯃꯌꯥꯝ ꯑꯃꯨꯛꯀ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯟꯅꯔꯝꯂꯤꯕꯁꯤ ending part of Indo-Naga talk ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯛ ꯑꯁꯤ ꯍꯥꯏꯔꯤꯕ ꯁꯥꯟꯇꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯊꯧꯕꯗ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯋꯥꯔꯣꯏꯁꯤꯟ ꯑꯁꯤꯗ ꯌꯥꯎꯕ ꯌꯥꯕ ꯄꯣꯏꯟꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠ ꯃꯁꯤꯡ ꯍꯦꯟꯒꯠꯄ ꯅꯥꯒꯥꯂꯦꯟꯒꯤ ꯑꯗꯨꯒ ꯑꯞꯄꯔ ꯍꯥꯎꯁ ꯊꯝꯕꯤꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯦꯗꯔꯁꯤꯡꯗ ꯇꯣꯉꯥꯟꯕ ꯁ꯭ꯄꯦꯁꯦꯜ ꯑꯩꯈꯣꯏꯒꯤ ꯐꯦꯁꯤꯂꯤꯇꯤ ꯈꯔ ꯄꯤꯕꯤꯔꯒ ꯌꯥꯝꯅ ꯐꯖꯅ ꯃꯣꯏꯁꯦ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯇꯧꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯔꯥꯡꯁꯤꯡ ꯇꯣꯉꯥꯟ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯥꯒꯥ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯑꯗꯨꯒ ꯄꯥꯟ ꯅꯥꯒꯥ ꯀꯜꯆꯔꯦꯜ ꯕꯣꯗꯤꯁꯤ ꯃꯅꯤꯄꯨꯔꯒ ꯑꯔꯨꯅꯥꯆꯜꯒ ꯃꯁꯤ ꯊꯝꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯗꯤ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯐ꯭ꯂꯦꯛ ꯀꯣ ꯇꯣꯉꯥꯟꯕ ꯐꯤꯔꯦꯟ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯊꯝꯕꯁꯤꯒ ꯍꯥꯏꯔꯤꯕ ꯑꯅꯤ ꯑꯁꯤꯒ ꯃꯁꯤꯒꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯑꯃ ꯂꯩꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯐ꯭ꯂꯦꯛ ꯑꯃꯗꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯇꯣꯉꯥꯟꯕ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯥꯁꯃꯤꯔꯒꯤ ꯖꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯒꯤꯗꯨꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯎꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯆꯠꯅꯕ ꯌꯥꯔꯣꯏꯗꯧꯕ ꯋꯥꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ RN ꯔꯕꯤꯅ ꯌꯥꯝ ꯆꯥꯎꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯇꯧꯗ꯭ꯔꯕꯅꯤꯅ ꯍꯥꯏꯔꯤꯕ ꯑꯄꯥꯝꯕꯁꯤ ꯊꯨꯡꯍꯟꯗ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯄꯥꯝꯃꯤꯕ ꯇꯣꯉꯥꯟꯕ ꯅꯥꯒꯥ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯑꯗꯨꯒ ꯄꯥꯟ ꯅꯥꯒꯥ ꯀꯜꯆꯔꯦꯜ ꯕꯣꯗꯤꯁꯦ ꯁꯦꯝꯕꯗ ꯑꯌꯥꯕ ꯄꯤꯔꯒꯦ ꯀꯥꯏꯅ ꯈꯟꯕꯒꯤ ꯃꯃꯤ ꯑꯃ ꯁꯨꯝ ꯇꯥꯔꯛꯄ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯁꯤ ꯃꯇꯥꯡꯁꯦ ꯍꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨ ꯉꯁꯥꯏ ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯦꯃꯟꯇꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯈꯤꯇꯪ ꯑꯩꯅ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯄꯤꯅꯤꯡꯉꯝꯕꯅꯦ ꯉꯁꯥꯏꯒꯤ ꯇꯥꯃꯣꯅ ꯉꯁꯥꯏ ꯍꯥꯏꯕꯤꯕꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯣꯏꯕꯥꯁꯤ ꯃꯥꯁꯨ ꯌꯥꯝꯅ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯃꯍꯥꯔꯥꯖ ꯕꯨꯙꯆꯟꯗ꯭ꯔꯅ ꯇꯧꯈꯤꯕ ꯐꯤꯕꯝꯗꯨꯗ ꯇꯥꯔꯝꯒꯗ꯭ꯔꯥ ꯀꯥꯏ ꯍꯥꯏꯕꯁꯦ ꯑꯗꯨꯁꯨ ꯑꯣꯏꯕ ꯌꯥꯕ ꯑꯦꯁꯄꯦꯛ ꯑꯃꯅꯤ ꯑꯇꯣꯞꯄ ꯑꯦꯁꯄꯦꯛ ꯑꯃꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒ IMꯒ ꯃꯣꯏꯅ ꯃꯤꯗꯤꯌꯥꯗ ꯐꯣꯡꯅ ꯍꯨꯟꯅꯔꯛꯏꯁꯦ ꯃꯁꯤ ꯁ꯭ꯀ꯭ꯔꯤꯞꯇꯦꯠ ꯗ꯭ꯔꯃꯥ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯣꯀꯦ ꯃꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯍꯥꯟꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯩꯊꯣꯛꯑꯒ ꯃꯔꯝꯗꯤ ꯉꯁꯥꯏ IMꯒꯤ ꯑꯣꯏꯅꯗꯤ ꯄꯣꯁꯠ ꯁꯤꯂꯣꯡ ꯑꯦꯀꯣꯔꯗ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯁꯤꯂꯣꯡ ꯑꯦꯀꯣꯔꯗꯄꯨ ꯑꯣꯅꯔ ꯇꯧꯗꯅ ꯃꯣꯏꯅ ꯃꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯃꯣꯏꯅ ꯊꯣꯛꯂꯛꯈꯤꯕꯒꯤ ꯔꯤꯖꯟꯁꯤ ꯁꯤꯂꯣꯡ ꯑꯦꯀꯣꯔꯗꯇꯨ ꯃꯄꯨꯡ ꯐꯥꯗꯦ ꯐ꯭ꯂꯦꯛ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯝꯄ꯭ꯂꯤꯠ ꯁꯣꯚꯔꯦꯟꯇꯤꯒꯤ ꯋꯥꯐꯝ ꯌꯥꯎꯗ꯭ꯔꯦ ꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯃꯣꯏ ꯊꯣꯛꯂꯛꯈꯤꯕꯅꯦꯕ ꯑꯗꯨ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯐꯣꯔ ꯗ ꯂꯥꯁ 30-40 ꯏꯌꯔꯁꯤ ꯅꯍꯥ ꯃꯌꯥꯝ ꯑꯃꯃꯨꯛ ꯅꯧꯅ ꯃꯊ꯭ꯋꯥꯏ ꯀꯠꯍꯜꯂꯦ ꯃꯌꯥꯝ ꯑꯃ ꯍꯥꯠꯂꯦ ꯃꯌꯥꯝ ꯑꯃ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯋꯥꯍꯜꯂꯦ ꯏꯟꯖꯨꯔꯤ ꯃꯌꯥꯝ ꯑꯃ ꯄꯤꯔꯦ ꯍꯣꯜ ꯁꯣꯁꯥꯏꯇꯤꯗ ꯏꯚ꯭ꯔꯤ ꯅꯣꯔꯠ ꯏꯁꯇꯔꯟꯒꯤ ꯔꯤꯖꯟꯁꯤꯡꯁꯤ ꯂꯣꯏ ꯁꯣꯛꯅ ꯃꯅꯤꯄꯨꯔ ꯐꯖꯅ ꯁꯣꯛꯑꯦ ꯃꯌꯥꯝ ꯁꯣꯛꯑꯦ ꯅꯥꯒꯥꯂꯦꯟ ꯁꯣꯛꯑꯦ ꯑꯃ ꯁꯣꯛꯑꯦ ꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯗꯨꯛ ꯁꯥꯡꯅ ꯇꯧꯁꯜꯂꯨꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯤꯂꯣꯡ ꯑꯦꯀꯣꯔꯗ 1975ꯒꯤ ꯁꯤꯂꯣꯡ ꯑꯦꯀꯣꯔꯗꯒꯤ ꯚꯔꯖꯟ 2.0 ꯑꯅ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯐꯤꯕꯝꯗ ꯇꯥꯔꯒꯗꯤ ꯃꯔꯛꯁꯤꯗ ꯅꯪꯅ ꯁꯨꯌꯥꯝꯅ ꯅꯪꯒꯤ ꯂꯤꯗꯔꯁꯤꯞ ꯃꯈꯥꯗ IMꯒꯤ ꯂꯤꯗꯔꯁꯤꯞ ꯃꯈꯥꯗ ꯁꯨꯌꯥꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯃꯤ ꯁꯨꯌꯥꯝ ꯁꯤꯍꯜꯂꯒ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯇꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏꯁꯤ ꯀꯩꯒꯤꯅꯣꯅ ꯃꯥꯏ ꯃꯊꯛꯇ ꯑꯣꯟꯈꯠꯂꯛꯑꯀꯥꯟꯗ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯇꯧꯒꯗꯕ ꯄꯣꯠ ꯈꯔ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯁꯤ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯑꯀꯤꯕꯁꯤ ꯃꯣꯏ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯜꯂꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐ꯭ꯂꯦꯛ ꯑꯦꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯗ ꯑꯩ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯀ꯭ꯔꯤꯛ ꯂꯥꯛꯇꯅ ꯊꯝꯕꯒ ꯑꯗꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯅꯣꯏꯁꯨ ꯉꯝꯅꯕ ꯏꯟꯖꯟꯕꯤꯔꯛꯑꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯤꯁꯤꯡꯁꯦ ꯈꯣꯝꯖꯤꯟꯕꯤꯔꯒ ꯅꯝꯗꯅ ꯍꯧꯖꯤꯛꯀꯤ ꯌꯥꯁꯟꯅꯔꯤꯕ ꯄꯣꯠꯁꯤꯗ ꯇꯥꯅꯕ ꯁꯤꯟꯕꯤꯌꯨꯅ ꯍꯥꯏꯅꯔꯒ ꯃꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯗ ꯇꯧꯕ ꯗ꯭ꯔꯃꯥꯅꯦꯅ ꯂꯧꯔꯁꯨ ꯑꯗꯨꯝ ꯌꯥꯅꯦꯕ ꯑꯗꯨꯒꯤ ꯆꯤꯡꯅꯕꯁꯨ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯣꯏꯅ ꯉꯥꯡꯕꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣই ꯂꯣꯏꯅꯃꯛ ꯏꯟ ꯇꯣꯇꯣ ꯃꯤꯗꯤꯌꯥꯗ ꯊꯣꯛꯂꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯆꯨꯝꯃꯤ ꯂꯣꯏ ꯂꯥꯜꯂꯤ ꯂꯧꯕꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯀꯔꯝꯕ ꯐꯤꯔꯦꯞꯇ ꯀꯔꯝꯕ ꯄꯣꯖꯤꯁꯟꯗ ꯀꯔꯝꯕ ꯁ꯭ꯇꯦꯟ ꯂꯧꯔꯒ ꯑꯩꯈꯣꯏ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩ ꯕꯨꯂꯦꯠ ꯄꯣꯏꯟꯠꯁꯦ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯅꯩꯅꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯒꯗꯣꯏ ꯃꯇꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯊꯝꯅꯤꯡꯕ ꯄꯣꯠꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯑꯣꯛꯇꯣꯕꯔ 31ꯗ ꯆꯠꯈꯤꯕ ꯃꯤꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯔꯦꯂꯤꯁꯦ ꯃꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯦꯇꯦꯁꯇꯗꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯟꯇꯦꯟꯃꯦꯟꯠ ꯑꯩꯈꯣꯏꯒꯤ ꯌꯥꯅꯤꯡꯗꯕ ꯗꯤꯁꯑꯦꯒ꯭ꯔꯤꯃꯦꯟꯠꯇꯨꯅꯤ RN ꯔꯕꯤꯅ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯣꯇꯣꯅꯣꯃꯁ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯅꯥꯒꯥ ꯑꯩꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯑꯃ ꯁꯦꯝꯅꯤꯅ ꯃꯥꯅ ꯏꯟꯗꯤꯌꯟ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯍꯥꯏꯔꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯟ ꯅꯥꯒꯥ ꯀꯜꯆꯔꯦꯜ ꯕꯣꯗꯤ ꯁꯤꯒꯤ ꯄꯣꯠ ꯑꯅꯤꯁꯤ ꯃꯥꯅ ꯏꯟꯗꯤꯌꯟ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯈꯨꯠꯊꯥꯡꯗ ꯃꯤꯗꯤꯌꯥꯗ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯑꯣꯛꯇꯣꯕꯔ ꯃꯥꯔꯆ ꯔꯦꯂꯤꯁꯦ ꯃꯁꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ 31ꯗ ꯆꯠꯈ꯭ꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯈꯤꯗꯦ ꯍꯥꯏꯔꯤꯁꯦ ꯑꯥꯔꯇꯤꯀꯜ 371 ꯑꯦꯛꯁꯇꯦꯟꯁꯟꯁꯦ ꯃꯁꯤ ꯁꯨꯃꯥꯏ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏ ꯔꯤꯖꯣꯜቭ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯒꯤꯗꯤ ꯄꯥꯟ ꯅꯥꯒꯥ ꯀꯜꯆꯔꯦꯜ ꯕꯣꯗꯤꯁꯤꯃ ꯑꯩꯈꯣꯏ ꯌꯥꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯑꯣꯇꯣꯅꯣꯃꯁ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯔꯣꯏꯅ ꯑꯗꯨꯒꯤ ꯔꯦꯂꯤꯗꯨꯃ ꯆꯠꯈ꯭ꯔꯦ ꯅꯦꯛꯁ ꯕꯨꯂꯦꯠ ꯄꯣꯏꯟꯠꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏ ꯀꯔꯤꯝ ꯈꯪꯗꯦꯅ ꯂꯩꯕꯁꯦ ꯃꯁꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯈꯪꯗꯦꯅ ꯂꯩꯊꯣꯛꯄꯅ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯑꯦꯄ꯭ꯔꯤꯍꯦꯟꯁꯟꯁꯦ ꯃꯁꯤꯅ ꯁꯨꯝ ꯋꯥꯡꯈꯠꯂꯛꯑꯀꯥꯟꯗ ꯍꯌꯦꯡ ꯃꯁꯤꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇꯁꯤ ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯐꯤꯛꯁ ꯇꯧ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯂꯥꯝꯕ ꯐꯪꯕ ꯃꯤꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅꯤ
ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ MLA ꯍꯨꯝꯐꯨꯁꯤꯅꯤ ꯑꯗꯨꯅ ꯂꯥꯝꯕ ꯐꯪꯕ ꯃꯤꯗꯨꯗ ꯍꯥꯟꯅ ꯇꯥꯏꯅꯔꯛꯀꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯁ꯭ꯇꯦꯟ ꯑꯃ ꯊꯝꯍꯧꯕ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯑꯩꯈꯣꯏꯅ ꯃꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯈꯪꯅꯅꯕ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯇꯧꯍꯧꯔꯀꯥꯟꯗ ꯃꯈꯣꯏꯅ ꯃꯗꯨꯗ ꯍꯥꯏꯔꯛꯇꯅ ꯂꯥꯎꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯃꯣꯏꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞ ꯂꯧꯕꯗ ꯑꯩꯈꯣꯏ ꯊꯧꯅꯥ ꯂꯩꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯜ ꯔꯥꯏꯠ ꯑꯃ ꯆꯥꯎꯅ ꯂꯩꯒꯅꯤ ꯈꯜꯂꯦꯕ ꯑꯗꯨꯒꯤ ꯊꯧꯅꯥꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯥꯒꯠꯃꯤꯟꯅꯕ ꯆꯪꯉꯤ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯨ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯦ ꯈꯔ ꯍꯦꯟꯅ ꯄ꯭ꯔꯣꯑꯦꯛꯇꯤꯚ ꯑꯣꯏꯅ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯅꯝꯕꯔ 3ꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯍꯦꯛ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯈꯛ ꯂꯩꯌꯦꯕ ꯃꯤꯌꯥꯝꯗ ꯀꯟꯐ꯭ꯌꯨꯁ ꯆꯠꯍꯟꯒꯦ ꯇꯧꯕ ꯑꯃ ꯃꯈꯣꯏꯅ ꯀꯩ ꯍꯥꯏꯒꯦ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯛꯖꯤꯁꯇꯤꯡ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯕꯥꯎꯟꯗꯔꯤꯁꯦ ꯃꯁꯤꯗꯤ ꯀꯔꯤꯝꯇ ꯀꯥꯏꯔꯔꯣꯏ ꯃꯁꯤ ꯀꯥꯏꯗꯅ ꯑꯩꯈꯣꯏ ꯑꯦꯔꯦꯟꯖꯃꯦꯟꯠ ꯈꯔ ꯇꯧꯅꯅꯕ ꯍꯣꯠꯅꯕꯅꯤꯅ ꯍꯥꯏꯌꯦꯕ ꯕꯠ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯤ ꯅꯣꯠ ꯖꯁ ꯇꯨ ꯄ꯭ꯔꯣꯇꯦꯛ ꯗꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯕꯥꯎꯟꯗꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯤ ꯀꯩꯅꯣ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯑꯩ ꯊꯝꯖꯍꯧꯒꯦꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯕꯥꯎꯟꯗꯔꯤꯁꯤꯃ ꯑꯩꯈꯣꯏ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯌꯥꯗꯦ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯃꯁꯤꯁꯨ ꯀꯥꯏꯕ ꯌꯥꯗꯦ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯕꯥꯏꯄꯥꯁ ꯇꯧꯔꯒ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯃ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯌꯔ ꯁ꯭ꯇꯦꯠꯅꯤ ꯁꯣꯁꯤꯌꯣ ꯏꯀꯣꯅꯣꯃꯤꯛ ꯑꯦꯟड ꯀꯜꯆꯔꯦꯜ ꯃꯥꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯠ ꯃꯌꯥꯝꯁꯦ ꯃꯁꯤ ꯃꯣꯏꯒꯤ ꯀꯁꯇꯃꯔꯤ ꯄ꯭ꯔꯦꯛꯇꯤꯁꯦꯁ ꯇꯧꯅꯔꯤꯕꯁꯤꯡꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯑꯍꯦꯟꯕ ꯇꯣꯉꯥꯟꯅ ꯑꯣꯇꯣꯅꯣꯃꯤ ꯄꯤꯔꯀꯥꯟꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯣꯇꯣꯅꯣꯃꯤ ꯇꯣꯉꯥꯟꯅ ꯄꯤꯁꯟꯕ ꯁ꯭ꯇꯦꯠ ꯕꯥꯏꯄꯥꯁ ꯇꯧꯕ ꯊꯕꯛ ꯑꯃꯇ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯃꯇ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯌꯥꯗꯦ ꯑꯗꯒꯤꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯣꯇꯣꯅꯣꯃꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯀꯥꯜꯂꯒ ꯁꯦꯟꯇꯔꯗꯒꯤ ꯒꯚꯔꯅꯔꯒꯤ ꯈꯨꯠꯊꯥꯡꯗ ꯄꯩꯁꯥ ꯄꯤꯕ ꯑꯗꯨ ꯇꯧꯕ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯝꯇ ꯌꯥꯗꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯕꯥꯏꯄꯥꯁ ꯇꯧꯔꯒ ꯄꯣꯠ ꯑꯃꯇ ꯑꯦꯔꯦꯟꯖꯃꯦꯟꯠ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯌꯔ ꯁ꯭ꯇꯦꯠꯅꯤ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯁꯨ ꯈꯪꯖꯟꯕꯤꯍꯧꯒꯗꯧꯕꯅꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯁꯨ ꯈꯪꯖꯟꯕꯤꯍꯧꯒꯗꯧꯕꯅꯤ ꯑꯗꯒꯤꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯅꯤ ꯁꯦꯇꯜꯃꯦꯟꯠꯁꯦ ꯑꯩꯈꯣꯏ ꯋꯦꯜꯀꯝ ꯇꯧꯏ 31ꯗ ꯂꯣꯏꯁꯤꯟꯒꯦꯁꯨ ꯂꯣꯏꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯁꯤ ꯍꯔꯥꯎꯏ ꯊꯨꯅ ꯂꯣꯏꯁꯤꯟꯈꯤꯕꯁꯦ ꯑꯩꯈꯣꯏ ꯄꯤꯁꯐꯨꯜ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯐꯪꯒꯅꯤ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯑꯦꯛꯁꯇꯣꯔꯁꯟꯒꯤ ꯀꯔꯤꯒꯤ ꯑꯃꯒꯤ ꯇꯧꯔꯤꯕ ꯍꯥꯏꯋꯦꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯏꯁꯨ ꯃꯌꯥꯝꯁꯦ ꯈꯔꯗꯁꯨ ꯍꯟꯊꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯂꯣꯏ ꯄꯥꯝꯃꯦꯕ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯦ ꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯀꯥꯟꯗ ꯏꯟ ꯀꯦꯁ ꯃꯅꯤꯄꯨꯔ ꯆꯦꯟꯅꯔꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯦꯟꯇꯤꯇꯤꯁꯦ ꯁꯤꯕꯨ ꯍꯦꯛ ꯆꯦꯟꯅꯕ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯁꯦꯇꯜꯃꯦꯟꯠ ꯑꯣꯔ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯣꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯌꯥꯎꯕ ꯇꯥꯔꯕ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯐꯥꯏꯅꯦꯜ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯇꯥꯟꯅꯕꯤꯔꯝꯃꯨ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯟꯃꯦꯟꯠ ꯇꯥꯟꯅꯕꯤꯔꯝꯃꯨ ꯑꯗꯨ ꯍꯥꯟꯅ ꯇꯥꯟꯅꯔꯝꯗꯅ ꯊꯛ ꯂꯥꯎꯅ ꯇꯧꯁꯟꯕꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯅꯝꯕꯔ 4ꯒꯤ ꯄꯣꯏꯟꯠꯗꯅ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤ ꯁꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯁꯦ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯉꯥꯛꯄ ꯑꯃ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯃꯁꯤ ꯉꯥꯛꯇꯕ ꯇꯥꯔꯕ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯃꯣꯏꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯉꯥꯡꯈꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯁꯨ ꯉꯥꯡꯂꯛꯇꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯋꯥ ꯉꯥꯡꯅꯔꯛꯇ꯭ꯔꯒꯗꯤ ꯉꯥꯡꯅꯗ ꯇꯥꯕꯅꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯂꯩꯇ꯭ꯔꯒꯗꯤ ꯗꯤꯁꯑꯦꯒ꯭ꯔꯤꯃꯦꯟꯠꯗ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯊꯣꯛꯄ ꯇꯧꯔꯛꯑꯅꯤ ꯃꯣꯏꯁꯨ ꯃꯣꯏ ꯊꯣꯛꯄ ꯇꯧꯅꯔꯅꯤ ꯑꯉꯝ ꯇꯥꯟꯅꯕꯔꯣꯝꯗ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯆꯥꯗꯕ ꯄꯣꯠ ꯑꯃꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃ ꯑꯩꯈꯣꯏ ꯑꯗꯨꯃ ꯊꯝꯖꯅꯤꯡꯉꯤ ꯑꯗꯣ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯗꯣ ꯉꯥꯛꯄꯤꯌꯨ ꯑꯗꯒꯤꯗꯤ ꯂꯥꯁ ꯄꯣꯏꯟꯠꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯍꯧꯈꯤꯕ ꯊꯥ ꯈꯔꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯦꯂꯔꯠ ꯀꯦꯝꯄꯦꯟ ꯑꯃ ꯑꯩꯈꯣꯏ ꯁꯦꯔꯤꯁ ꯑꯣꯐ ꯑꯩꯈꯣꯏ ꯀꯦꯝꯄꯦꯟ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯂꯥꯛꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯗꯤꯃꯥꯟ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ CSO ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣই ꯍꯌꯦꯡ ꯍꯪꯆꯤꯠꯇꯒꯤꯗꯤ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕ ꯏꯍꯧ ꯑꯃ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯊꯣꯛꯂꯛꯅꯅꯕꯒꯤ ꯑꯩꯈꯣই ꯁꯦꯝ ꯁꯥꯔꯦ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯔꯦꯗꯤ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯃꯁꯤ ꯐꯖꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯑꯩꯈꯣই ꯂꯩꯃꯤꯟꯅꯕ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ 371A ꯑꯦꯛꯁꯇꯦꯟꯁꯟꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯑꯣꯛꯇꯣꯕꯔ ꯔꯦꯂꯤꯒꯤ ꯃꯃꯥꯡꯗ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯁ꯭ꯇ꯭ꯔꯤꯠ ꯀꯦꯝꯄꯦꯟ ꯃꯤꯇꯤꯡꯁꯤꯡꯗꯣ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯍꯥꯏꯈ꯭ꯔꯦ ꯋꯦꯔ ꯑꯦꯚꯔ ꯅꯥꯒꯥꯁꯅ ꯏꯟꯍꯦꯕꯤꯠ ꯇꯧꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯅ ꯑꯦꯔꯦꯟꯖ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯆꯤꯡꯒ ꯇꯝꯒꯒꯤ ꯂꯩꯅꯔꯤꯕ ꯅꯦꯆꯔꯦꯂꯤ ꯑꯩꯈꯣꯏꯗ ꯂꯩꯔꯝꯃꯤꯕ ꯏꯟꯇꯔꯗꯤꯄꯦꯟꯗꯦꯟꯁꯤꯒꯤ ꯃꯥꯒꯤ ꯂꯦꯚꯦꯜꯁꯦ ꯌꯥꯝ ꯋꯥꯡꯉꯤ ꯏꯀꯣꯅꯣꯃꯤꯀꯦꯂꯤ ꯏꯟꯇꯔꯗꯤꯄꯦꯟꯗꯦꯟꯁꯤ ꯌꯥꯝ ꯋꯥꯡꯉꯤ ꯀꯜꯆꯔꯦꯂꯤ ꯌꯥꯝ ꯋꯥꯡꯉꯤ ꯀꯜꯆꯔ ꯍꯥꯏꯕ ꯄꯣꯠꯁꯤꯅ ꯏꯠꯁ ꯑ ꯕꯦसिꯁ ꯑꯣꯐ unifications of groups ethnic communities mayam gi unification je culture de base tawga tawni akoi meitai gi su yek salai taret punjan griba se masi culture de yumpham oiragani tangkhul naga leiriba mayam kabui akoi leminariba mayam se anal ga kai akoi mayam pulliba se si jo akoi culture de yumpham oiraga punbani masida tongan ba kangu amabu intho amaga atopa group amaga punjalaga culture de yumpham oiba body ma semgani habase leibak ama thugairaga leibak ama semnanabagi intention ni masida india government masibu endorse tawdana masida puning changjandana masida khut thajalakpa habase akhoi gi leibak thugai gi haibaga chamani leibak thugai bagi step india government lorokpa taragadi india da pulubagi aduna mahi oigada boigadi khodi india da punbagi kanaba leitre habase manipur miyamna akhoina haidusu manipur miyamna madu ware amadi soina lorokani haibagi chap chaba thajabadu lei aduna akhoi madugi potu chection na akhoi lera kan da thingamina se habase thamse yam nungai jai habde khoi ki
UCM ꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯈ꯭ꯔꯦ ꯑꯥꯔꯇꯤꯀꯜ 371 ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯁꯦꯝꯕ ꯌꯥꯔꯣꯏ ꯄꯥꯟ ꯅꯥꯒꯥ ꯀꯜꯆꯔꯦꯜ ꯕꯣꯗꯤ ꯑꯃ ꯁꯦꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯣꯛꯂꯛꯀꯗꯕ ꯋꯥꯐꯝ ꯑꯃꯠꯇ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯈ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡ ꯇꯥꯟꯅꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯉꯥꯡꯂꯛꯇꯕ ꯑꯁꯤ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯗꯨꯅꯤ ꯃꯇꯝꯁꯦ ꯌꯥꯁꯜꯂꯛꯇ꯭ꯔꯕ ꯑꯥꯔ ꯑꯦꯟ ꯔꯕꯤꯅ ꯍꯥꯏꯕ ꯑꯃꯈꯛ ꯂꯩꯌꯦꯕ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯁꯨ ꯃꯣꯏꯒꯤ ꯇꯥꯃꯣꯅ ꯉꯁꯥꯏ ꯍꯥꯏꯕ ꯑꯟꯔꯤꯂꯥꯏꯕꯜ ꯁꯣꯔꯁꯇꯩ ꯊꯣꯛꯂꯛꯄ ꯄꯣꯠꯁꯤꯡꯗꯒ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡ ꯇꯥꯟꯅꯔꯦ ꯀꯥꯏꯅ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡ ꯇꯥꯟꯅꯔꯦ ꯀꯥꯏꯅ ꯁ꯭ꯋꯥꯏꯗꯒꯤ ꯃꯤ ꯑꯃꯅꯤ ꯀꯧꯔꯒ ꯑꯩꯈꯣꯏ UCMꯁꯨ ꯌꯥꯎꯗꯕ ꯑꯗꯩ ꯂꯩꯔꯤꯕ ꯑꯃꯨꯀꯣ CSK ꯑꯃ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯥꯎꯗꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯨ ꯌꯥꯎꯗꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯔꯦ ꯍꯥꯏꯔꯒ ꯑꯗꯨꯗ ꯂꯥꯏꯃꯤꯡ ꯂꯧꯁꯟꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯀꯛꯅꯕꯈꯛ ꯈꯟꯒꯠꯂꯒ ꯌꯥꯔꯣꯏ ꯑꯗꯨꯒꯨꯝꯕꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯍꯦꯃꯟꯇ ꯂꯥꯛꯆꯒꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯁꯥꯟꯅꯕ ꯃꯥꯟꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯏꯁꯦ ꯍꯥꯏꯕꯗꯤ ꯑꯥꯔ ꯑꯦꯟ ꯔꯕꯤꯒꯤ ꯋꯥꯐꯝꯅꯁꯨ ꯑꯀꯟ ꯑꯀꯟꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯌꯥꯎꯔꯁꯨ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯤ ꯍꯥꯏꯕꯒꯨꯝꯕ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟꯕ ꯐꯤꯔꯥꯜ ꯇꯣꯉꯥꯟꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯨꯗꯤ ꯃꯗꯨꯗꯤ ꯌꯥꯕ ꯌꯥꯔꯣꯏ ꯀꯥꯏꯅꯒ ꯌꯥꯝ ꯐꯣꯡꯅꯒ ꯂꯥꯎꯔꯛꯄ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯒꯤ NSNIMꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨ ꯇꯨꯁꯤꯅꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯜ ꯌꯥꯎꯗꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯇꯣꯉꯥꯟꯕ ꯌꯥꯎꯗꯅ ꯃꯁꯤ ꯋꯥꯔꯛꯁꯣꯞ ꯄꯨꯔꯛꯄꯗ ꯐꯔꯛ ꯇꯥꯒꯅꯤꯅ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯆꯤꯡꯅꯕꯁꯤ ꯁꯨꯝ ꯐꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯤ ꯙꯔꯃ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯃꯣꯏꯅ ꯍꯥꯟꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯙꯔꯃ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯅꯗꯕ ꯃꯥꯜꯍꯜꯂꯒ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀꯥꯎꯟꯁꯤꯜ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯔꯨꯅꯥꯆꯜꯗ ꯁꯦꯝꯃꯛꯄꯁꯦ ꯌꯥꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯌꯥꯠꯄꯒꯤ ꯃꯑꯣꯡ ꯑꯃ ꯃꯥꯜꯂꯛꯄꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯏꯁꯦ ꯀꯩ ꯊꯝꯕꯤꯅꯤꯡꯉꯥꯏ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯃꯇꯝꯁꯤ ꯇꯦꯟꯕꯗꯤ ꯌꯥꯝ ꯇꯦꯟꯅꯤꯡꯗꯦ ꯉꯁꯤꯒꯤꯗꯤ ꯍꯥꯏꯅꯤꯡꯕ ꯌꯥꯝ ꯂꯩ ꯑꯗꯣ ꯑꯦꯅꯤꯋꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ innocent IMꯒꯤ ꯑꯄꯥꯝꯕꯒ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯑꯄꯥꯝꯕꯁꯤꯒꯁꯤ ꯃꯐꯝ ꯑꯅꯤ ꯑꯍꯨꯝꯗ ꯈꯦꯠꯅꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯌꯦꯡꯕꯗ ꯉꯁꯥꯏꯒꯤ ꯐ꯭ꯂꯦꯛꯀꯤ ꯃꯇꯥꯡꯗꯨꯃ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯥꯡꯗꯨꯃ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯅꯥꯒꯥꯒꯤ ꯑꯄꯨꯟꯕ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯄꯁꯦ ꯏꯟꯀ꯭ꯂꯨꯁꯤꯞ ꯑꯅ ꯇꯧꯔꯤꯁꯦ ꯅꯥꯒꯥꯂꯦꯟꯒꯤ ꯃꯇꯥꯡꯁꯦ ꯅꯥꯒꯥꯂꯦꯟꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯃꯣꯏꯒꯤ innocent IMꯅ ꯋꯥꯍꯟꯊꯣꯛ ꯄꯤꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥꯅ ꯂꯧꯔꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯅꯥꯒꯥꯁꯤꯡꯒꯤ ꯑꯄꯨꯟꯕ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯧꯕ ꯁꯤꯒꯤ ꯄꯣꯠ ꯑꯃ ꯑꯅꯤꯒꯤ ꯈꯦꯠꯅꯕꯁꯦ ꯃꯁꯤꯗꯁꯨ ꯃꯣꯏ ꯆꯃꯝꯅꯕ ꯑꯃ ꯌꯥꯎꯔꯤ ꯍꯣꯏ ꯗꯤꯐꯤꯅꯤꯁꯟ ꯑꯅꯤꯁꯦ ꯈꯦꯠꯅꯕ ꯑꯃ ꯌꯥꯎꯔꯤꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ innocent IMꯅꯁꯨ ꯍꯟꯖꯟ ꯍꯟꯖꯟꯅ ꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯆꯨꯝꯃꯦ ꯗ꯭ꯔꯃꯥ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯐꯪꯒꯦ ꯇꯥꯝꯕꯅꯤ ꯑꯃꯅ ꯄꯤꯒꯦꯗꯤ ꯍꯥꯏꯔꯒ ꯄꯤꯔꯨꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯔꯝꯗꯤ ꯄ꯭ꯔꯦꯁꯔ ꯃꯌꯥꯝꯁꯨ ꯂꯩꯔꯤꯕꯅꯤꯅ ꯁꯤꯃ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯌꯥꯝ ꯐꯣꯡꯅ ꯍꯣꯏ ꯐꯣꯡꯗꯣꯔꯛꯏꯁꯦ ꯐꯣꯡꯗꯣꯛꯔꯛꯏꯁꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯈꯤꯇꯪ ꯑꯅꯤꯡꯕ ꯄꯣꯏꯟ ꯑꯃꯗ ꯍꯥꯏꯖꯔꯝꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯉꯁꯥꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤꯁꯦ ꯑꯩ ꯉꯝꯈꯩ ꯉꯥꯛꯇꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯁꯤꯗ ꯁꯤꯡꯅꯔꯤꯁꯤ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯀꯨꯀꯤ UG ꯒ꯭ꯔꯨꯞ ꯃꯌꯥꯝꯁꯤꯡꯒꯤ ꯁꯨꯒꯤꯁꯤꯅꯦ ꯍꯧꯖꯤꯛ ꯃꯣꯏ ꯋꯥꯔꯤ ꯁꯥꯔꯤꯅꯤ ꯋꯥꯔꯤ ꯁꯥꯕꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣഗ് ꯇꯧꯔꯕꯅꯤ ꯃꯣꯏꯁꯨ ꯑꯌꯥꯝꯕ ꯃꯥꯒꯤ ꯁ꯭ꯀꯦꯠꯁ ꯌꯦꯛ ꯂꯣꯏꯔꯕꯅꯦ ꯃꯣꯏꯁꯨ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯊꯧꯔꯥꯡ ꯂꯩꯔꯕ ꯄꯣꯠ ꯑꯃꯅꯦ ꯊꯧꯔꯥꯡꯁꯦ ꯑꯅꯤꯁꯦ ꯑꯩ ꯇꯨꯅ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯈꯜꯂꯦꯕ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯀꯟꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯌꯦꯡꯉꯦꯕ ꯑꯁꯣꯝ ꯅꯥꯀꯟꯒꯤꯗꯤ ꯌꯦꯡꯗ꯭ꯔꯤꯑꯕ ꯑꯁꯤꯁꯨ ꯑꯅꯤꯁꯨ ꯇꯨꯅ ꯌꯦꯡꯒꯗꯕꯅꯦꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯔꯥꯡ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯐꯖꯅ ꯅꯥꯈꯩ ꯁꯦꯡꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯃꯦꯟꯁꯨ ꯈꯪꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯋꯥꯔꯣꯏꯁꯤꯟꯁꯦ ꯄꯨꯟꯅ ꯄꯣꯔꯛꯄ ꯀꯔꯤ ꯀꯥꯏꯒꯦ ꯄꯨꯟꯅ ꯇꯧꯕꯅꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯄꯨꯡ ꯑꯣꯏꯕ ꯄꯣꯠꯁꯤꯃꯗꯤ ꯁꯣꯛꯄꯁꯤꯃꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯤꯃꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯌꯥꯝꯒꯤꯁꯨ ꯍꯥꯏꯖꯒꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ innocent IMꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯅꯥꯒꯥ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜꯒꯤ ꯃꯌꯥꯝ ꯌꯥꯎꯏ ꯗꯦꯟ ꯑꯇꯩ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯀꯣ ꯀꯨꯀꯤꯗꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯍꯧꯔꯤꯀꯣ ꯍꯧꯕꯅ ꯑꯩꯒꯤ ꯔꯣꯝꯗꯒꯤ ꯑꯩꯒꯤ ꯗꯤꯃꯥꯟꯅꯤ ꯃꯁꯤ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯀꯩꯗꯧꯒꯦ MP 3 ꯊꯝꯕ ꯌꯥꯕ꯭ꯔꯥ ꯑꯝꯇꯗꯤ ꯊꯝꯍꯟꯅꯤꯡꯉꯤ ꯊꯝꯗꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯆꯤꯡꯒꯤꯗ MP ꯑꯃ ꯂꯩꯍꯟꯕꯤꯔꯕ ꯑꯩꯈꯣꯏꯒꯤ ꯏꯅꯔꯒꯤꯗ ꯑꯃ ꯂꯩꯖꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯅꯤꯄꯥꯟꯁꯦ ꯑꯩꯈꯣꯏ ꯃꯤꯔꯦꯞ ꯑꯣꯏꯕꯗꯤ ꯌꯥꯗꯕ ꯚꯣꯠ ꯊꯥꯗꯕꯗꯤ ꯌꯥꯕ ꯁꯤꯒꯤ ꯌꯦꯡꯕꯤꯔꯒ ꯃꯣꯏꯁꯨ ꯉꯁꯥꯏꯒꯤ ꯁꯤꯠ ꯑꯃ ꯐꯤꯕꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯁꯤꯝꯇꯪꯒ ꯑꯩꯈꯣꯏꯅ ꯃꯣꯏꯁꯨ ꯅꯥꯒꯥꯂꯦꯟꯒꯁꯨ ꯃꯣꯏꯒꯤ MP ꯁꯤꯠ ꯍꯦꯟꯒꯠꯄ ꯌꯥꯕ ꯃꯣꯏ ꯑꯃ ꯂꯩꯕꯅꯤ ꯑꯅꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯑꯍꯨꯝ ꯑꯣꯏꯍꯟꯕ ꯀꯔꯤ ꯀꯥꯏꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯩ ꯊꯝꯅꯤꯡꯉꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯇꯝꯁꯤ ꯂꯩꯇꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯏꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯅꯕꯀꯣ ꯀꯝꯄꯣꯖꯤꯠ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯩ ꯈꯔ ꯏꯍꯟꯅꯤꯡꯉꯦ
나가나 나가기 history 이바 마이테이나 마이테이기 history 이바기 포세 시기 사나비세 아이 타원닝데 쿠키네 쿠키 다 쿠키스 가나 하이금바 아두금바기 시기 포세 따우드나 에 मणिपुर है कासित कदोरे नगा सुयावी कुकी सुयावी अमद चारो मोनब मताना कमाई तोगी कुकी सिगी सी पोसी पुथोगा अखोगी नुक्सिनवी मरिसी सगतप सुमेबो लास्ट आइन हाइजनिंगसे करिगुम्बा मणिपुर लेबो ओगे आसाम द लेबो ओगे अतै तोखसे मणिपुर की ओइनति सिंगमी सिलाउ सिंग सखोननबगी दमकता सेल हेना थादगे कयम काइदे तोबदि मदो स्टेट गवर्नमेंट की खुथांग थादबिरगा सेमनजे मोय खुनजिंदो अखंगना से उखुल डिस्ट्रिक्ट की ओइनने लुपा करोड़ लिसिंग मंगा पीरे या केम काइदे तोबदि मदो मणिपुर गवर्नमेंट की खुथांग थादबियो सी पावर सिंतंगदि मणिपुर गवर्नमेंट द पिबियो ना यापेल तों याम नंगा जाहेबदि मणिपुर काइबा छुंगा यारोय मणिपुर दा तोंगान म बॉडी म सेम मदुदा एजुकेटिव पावर म हापचलागा मदुदा अखोगी चलाइबा यारोय हेबा फमदुनी अदुगा हाइरिबा कैगुम्बा मखोइना चिंग असि चखोतबा यादे दुगा चिंग से सेंगवची हाइरगासु अखोगी मणिपुर गवर्नमेंट दि लालगा तोबिगन होइबा फमदुनी जाय मखै थम्बिबसि आई अरोय बइना जा हाइसो लाक्सगे अदुगा ngसागी लाइबा पोचि लोइदोरबनि तांग कुथ्रा मथै लोयनि से हाइरबनि अदुगा ngसाई अखोगी पेरलिस अनिजु थम्बिखरे धर्मा सानाबा मानबगी मतंग मयाम फोंग फोंग लाउनारखोजे अखोगी इंडिया गवर्नमेंट की इंटरलोकुटर ओरिबा आरएन रबिगा एनिशन आइम कांगबुगा याम फोंग फोंगना अमनसु अदु याउद्रगदि हयेंग तुंग द कोकचिलकनि हाइबगुंबा अदि अमनसु मुक अदुदि याउबु यारो हाइबगुंबा सिएनजिगी मुकनबसिगी मरुमदा मखोइना पामिबा ngसागी ऑटोनोमस बॉडी ने चिंगबसिंगसि सिमकपगी ममी तारब्राइजे मतेम थम्यु ते तंग याम थम्यु चुमे अखोगी सेपरेट फ्लैग अमसुंग कॉन्स्टिट्यूशन गानी याम चौ पोता तौनरगा अखोगी मियामदा अखोगी साइको सिदेदा अखोगी वाखलोन सिदेदा मखोइना कैनोमा थादलगा अदुदी याबिगिद्रमनी अदुना अदु अदु वक्ति याबिसीगा हाइबे याबगी पोट अमसु लई अदुगा अतोप अमना सेपरेट फ्लैग कैसे मसैदा यामना हुजिक बीजेपी लेड गवर्नमेंट अम लई सी याम मैनिपुलेटिव ओइबा यामना हाइबा सिगुम्बा अखोई करी हाइदारे कदर मदर हाइदारे को वही सिमु फजदबर खंदे मसिदा याम हाइबा अदुगम पोट अम ओइबनिना फ्लैग कसे कल्चरल फ्लैग को अंधर कुसु याय मरमदी पॉलिटिको एडमिनिस्ट्रेटिव फ्लैग से टोगा मियाम जैदा मोहि नागागी मियाम द करीदा कल्चरल फ्लैग अमा हौदोगा मदु रिकॉग्नाइज तोबा कल्चरल फ्लैग ते अखोइ सुलै सोशियो अखोइ पॉलिटिको एडमिनिस्ट्रेटिव फ्लैग सो अखोइ सुलै अदुर मदु रिकॉग्नाइज तोगुम अंधर कदरा स्पेकुलेशन नि अतोप अमना मखोइ ngसागी सेपरेट कॉन्स्टिट्यूशन गसिना आर्टिकल 371 ए से सिमक यामना पाक चौवा हंदोक तारगदी ख चौनी थोक तारगदी यामना मसी करियानी इलाबोरेट ओय पोटम नेबा मसी सेमदोरगा मसी खरा हंदोगा मसीना कॉन्स्टिट्यूशन की पोटम दगा ओंधोगा यानगिद्रा हाइबगी एप्रेंशन अमसु दुम लेतब नते अदुबो मदुना मखोगी प्रॉब्लम ओइरगा अखोगी प्रॉब्लम दी अखोइरमदा हाइजन बिरकन हाइबदुनेबा सी मतंग सिदैदा हुजिक फोकदा अखोगी बीजेपी लेड गवर्नमेंट सिना मसीगी पोट फंगदे खोते गा हाइब मतंग से सिदैदा हम तेंतंग नमता थमजगेबा अखोई मधु कैनोदनी जुलाई की 2021 अदाइदो ओइनेन खाली अखोई हिंदू दसु फोंग्रे मणिपुर द फोंगबा न्यूज़पेपर मयामसु फोंगे मधुदा आरएन रवि सिना पार्लियामेंटरी स्टैंडिंग कमिटी ऑफ होम अफेयर्स द माना हाइग्रबनेबा a similar kind of status with some local variations and some change of the to the nagas of the neighboring states can be explored and high-grade. Mashi high-grade matung sidayida high parliamentary standing committee on home affairs the nicol la naga high yabjana tiko manipulation ga tawya po na teba sidayida pi dana mayam da phongdoktana laigreba sidayida अखोगी लेरिबा पालिबा सरकार सिना हाइदारे मरुइना मसिगी मतंग सिदैदा असयांग सीरियस ओइबा वा माहाइरबोगदा होगिबो खंगनबो होनदबा लास्ट मिनिट फोगदा ओइरोइ सोओइ अदु तौरोइ अदा तौरोइ गना लेबसे मसिमक्ति यामना लाइबक थीबनी हाइजना याक थमजनिंगी मरम मदुना हुजिक लेरिबा पोट की लाइबा मतंग सिदैदा आई सामक्सी आई केनोंता पर्सनली यामना अमतंगा होय हाइजेगे अखोगी एडिटर हेमंतना आई मरु हेमंतना हाइबिगिबदो अना जून ngसागी 2001 की मतुंग सिदा वखन नुंगाय मनगिदना हिस्ट्री ऑफ पीपल ऑफ मणिपुर नम इबा पीपल द बेस तोबा सिंग हंदक तसु रिवाइज एडिशन अमा कोई इनाव अथोबो यावरगा रिलीज तोयबा मसिगी अहान इबा 2004 गिसे मसि अयाकना अखोइना मणिपुरी दे इबा खोटपदी मयामम लई इंग्लिश दे इबा पीपल की हिस्ट्री से इरे लेतबनिना ngसाई चिंगमीगा तमीगा लेनबा मरी मयाम से मसाई हेब्रोन न चलगा आई मुया मसामु नदन लाइक से प्रेजेंट तोयबा युमदगी मयामना मा आई हिंग हलारोय खोलारोय आई जे को लेखले खोकले गन मयाम इचा इशु मयामना खामे अदो आई चटकनी आई पीगनी सी पारकांदा आई वखल दुनिको सी पारकांदा चिंग तमगी लेनबा मरी से खरदो इशु नुंसिनबा गाइना अदवाइन तोदना होनगी पोट कयामदी लै अदो मदु खुदिमक्सी हुजुजे लेरिबा पोट सिसु आइगी वखलददी नागागी ग्रास त लेबा मियाम गे पाम नते एनएसएन आईएम गुम्बा अदुगा मखोगी लुसिंगबा
ꯃꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯏꯇꯣꯡ ꯈꯝꯗꯣꯡꯕ ꯈꯔꯅ ꯃꯔꯨꯑꯣꯏꯅ ꯄꯤꯄꯜꯒꯤ ꯑꯄꯥꯝꯕꯒꯤ ꯑꯒꯦꯟꯁꯇ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯁꯥꯟꯅꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯧꯕꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯊꯝꯖꯔꯒ ꯑꯩꯍꯥꯛ ꯇꯦꯟꯁꯟ ꯃꯇꯝꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤ ꯈꯟꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ UCM ꯑꯃꯗꯤ ꯂꯦꯡꯖꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯦꯅꯦꯂꯤꯁꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯕ ꯇꯣꯉꯥꯟꯕ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯀꯜꯆꯔꯦꯜ ꯕꯣꯗꯤ ꯑꯃꯗꯤ ꯑꯥꯔꯇꯤꯀꯜ 371A ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯂꯦꯟꯗ ꯄꯤꯔꯤꯕ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯇꯁꯁꯤꯡ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯂꯝ ꯃꯈꯣꯏꯒꯤ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀꯁꯇꯃꯔꯤ ꯂꯣꯅ ꯃꯈꯣꯏꯒꯤ ꯂꯩꯉꯥꯛꯆꯕ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯃꯈꯣꯏꯗ ꯐꯪꯉꯤꯕ ꯔꯤꯁꯣꯔꯁꯀꯨꯝꯕ ꯑꯩꯈꯣꯏꯒꯤ toꯉꯥꯟꯕ ꯐꯪꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅꯔꯦꯜꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯖꯕꯅꯆꯤꯡꯕ ꯇꯣꯉꯥꯟꯕ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯈꯛꯇꯒꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯦꯛꯁꯇꯦꯟ ꯇꯧꯕꯅꯆꯤꯡꯕ ꯋꯥꯐꯝ ꯂꯥꯛꯄ ꯌꯥꯔꯤꯕ ꯑꯁꯤ ꯃꯁꯤꯁꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯁꯣꯛꯂꯛꯄ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟ ꯕꯥꯏꯄꯥꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯄꯦꯅꯦꯂꯤꯁ ꯑꯍꯨꯝꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤꯅꯤ ꯆꯌꯣꯜꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔꯒꯤ ꯊꯧꯔꯝ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯏꯃꯦꯜ ID impactvnews@gmail.com ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯈꯪꯍꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯕ ꯊꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ